पुमनमकपु संजिसरमना ताराम नोक्सरी मूवी स्टोरी मणिपुर ngasi mupudun laksari film asigi maming Extraction film si 2020 gi April da Netflix da release tawkhiba action thriller category oiba Hollywood movie mani movies na phangkhiba rating sing di IMDb da 10 gi manung da 6.7 gi rating phangi Rotten Tomatoes da 67% gi fresh oi Google users na 85% gi like pirwa film mani movies gi director Sam Hargrave writer na Andy Parks Joe Russo amadi Anthony Russo makhoina punsilaga ikhiba Sudet haiba novel du da based tawrga film oina muk namthok pani producer na Joe Russo Anthony Russo amadi film si gi hero oiriba Chris Hemsworth na oi Movies number the sanki percent from na US dollar million umphumanga sanki hairi aduga Netflix da release tawkhibo oibana films na tan ki percent from di uthoktre maroi ba saktam langliba singdi movies gi main hero Tyler Rake ki saktam da mayamna Thor hen khangdariba maming leraba actor Chris Hemsworth ani suba hero mo oiriba Saju Rav ki saktam da maming leraba Indian actor haibadi maming leraba Bollywood actor mo oiriba Randeep Hooda Nick Khan ki saktam da Golshifteh Farhani Obi Mahajan senior ki saktam da Pankaj Tripathi mahakasijo Indian actor amani aduga magi masanupa sariba Obi Mahajan junior ki saktam da Rudraksh Jaiswal mahakasijo Indian actor amani Colonel Rashid ki saktam da Sataf Figure mahakasijo Indian actor amani aduga film si main villain Amir Asif ki saktam da Priyanshu Penyuli mahakasijo Indian actor amani Pare mayamai huzik film ki wari li ba hujarage ain haibada soikibalan kibamadi si hobiyaw matamda mayamda ngakpiu haiba wafam thamjari Pithibi gi chawkhalaba lamdam kya da mai pakna sin aba hukraba cell therapy haibadi mioi bagi hakchang kayat kya marom da sitharaklaba amadi sonjilaklaba cell kya bu hanagi phibam da lehenduna anaba makhal kya bu phan bangamliba side hidak asi sidi mayam gi mafam da phytolite na phanganjari si ekhoi na laksari basi phytolite natural cell bai kai dagi ni ko gi isan dinesi da khoi na hangjaning base ana kari anaba le rambano jina kamai pharakpano hybrid sin bodo mari kitang chuma thambi ai ahamba ai gi sana ai na bagi di thoina khangde ba ko aduga isa sam sonde nda basida ai chani pi ahanse si matang su chai ro chi amti wang basida dum hida tha ga dum angan sin dum kelo to bre charam ba thairo nom che charam ba se pura le tho bre 75 mg charam me du su di 50 yum chai 25 of chara ga dum le to che yum ji ne pe dum dum da ai handa gi cha kan si bu be timing je sida di fertility da yeng ba sai ja thairo chi amti wang pregnant oi bu su ya ro normal person na ma da le ga da ba to du gi chang do na te ngan tham da su ya ro hai re ga ENT doctor amada chatle chala kanda Dr. Ranbir iboyam hospital da chatle ba chatpa sai sa manas mai hare city yaroi angang se thamdre bleeding tawraga yam sathi rani yam thing wa hin tawrasu yaroi yam pharta ni aduduna edo no ai khamdre si da se charaga tham tang yu dui madung report dui matung ina thamji thamgum si do doctor ga tana se haire haibodagi di ai husband sina loma akhoi tama dajen ninje dajen nin thengna e si da se charaga stem cell se charaga yam su loi phanai hai aduduna ngam di try to se yam thwai nuai to to you know na hairaga try to 15 days chang si pangal si kangkha lege ko aduga na 15 days ki da chaba hek loi baga test to ru matam si da 0.25 or mal da handar pa 33.100 sidagi 0 point something da pura yam tina low da handar pa normal oi gi bodo adumai to ba ha kay tu adum na thawum ji ko suna sagre chari huji baw su dum thawum kenogi chagi pura chari ko aduga angang khoi delivery to matam da di karam ba condition da mula ki ga ba normal to dura na da stress to ra ko ki ra stress ti to we hoi adu matung da khoi ki mama su macha su khoi ki check ki to ra thyroid se check to re ke sum to de angang su ka im baw to de nem de yam ngai da thank you dinesh Hoi si din paro nupa ne makha taba hen akupa marol gi damak pijariba number asida pau phaubiu amadi tanabiu Movie si ahan basin mukta da ulagli basi Bangladesh ki Dhaka dani chawraba bridge amasu ulai mafam sida masing yamna ba gari kya mapan dun lai bagi saktam chui hojek mafam sida irang ama thok lai ba se khon su khangle kham dun lai ba gari sing si marakta lanmi ma sen thorok pa chui mahagasini film si hero oi ri ba Tyler hai basi magi masa si hoji aso open pik thalle gari sing si marakta yamna section ma da sangsilagli sum sangsilak pa matam da lanmi kya amasu leiram dun ma ga nongmi kapna ragli mafam sida leiram ni ba lanmi sing si ma hanga nongmi kap dun ha tole matung da mana sum sangsilak pa matam da khangudana nongmi maru ma mangon da su pan khre mangon da paliba nongmi maru si kadom de kaplak pano haibu di film yengli ba khon su khangde masai film si aroi saruk ta mayamna soidena khangbiragani masdagi mahak lei mai da ture mana hojek yamna wana upsit chit tun jalami magi masada i ngakta thokle awa chaina ga loinana anoba magazine amamung nongmai sta hapsile asum mahak si lengam sangam dana leiri hojek magi mamita pikli ba anga amu ure mafam sta hojik mana uri basi magi machanu pani asum mahak machanu pa gi wakhal da luptun leikre masdagi sinna si mamsin khraga numit nini gi oiba mamangi wari da hangatuna ulai
ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕ ꯃꯐꯝꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯨꯝꯕꯥꯏꯗ ꯂꯩꯕ ꯁ꯭ꯀꯨꯜ ꯑꯃꯗꯅꯤ ꯃꯐꯝꯁꯤꯗ ꯑꯣꯕꯤ ꯃꯍꯥꯖꯣꯟ ꯖꯨꯅꯤꯌꯔ ꯍꯥꯏꯕ ꯄꯥꯈꯪ ꯃꯆꯥꯁꯨ ꯂꯩ ꯃꯥꯒꯤ ꯃꯄꯥꯒꯤ ꯃꯃꯤꯡꯅ ꯑꯣꯕꯤ ꯃꯍꯥꯖꯣꯟ ꯁꯦꯅꯤꯌꯔ ꯍꯥꯏꯅ ꯀꯧꯏ ꯃꯥꯒꯤ ꯃꯄꯥꯁꯤ ꯃꯨꯝꯕꯥꯏꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯗ꯭ꯔꯒ ꯂꯣꯔꯗ ꯑꯣꯏꯕ ꯗꯣꯟ ꯑꯃꯅꯤ ꯍꯧꯖꯤꯛ ꯑꯣꯕꯤ ꯑꯁꯤ ꯁ꯭ꯀꯨꯜꯗꯒꯤ ꯊꯣꯛꯂꯛꯂꯦ ꯃꯥꯒꯤ ꯆꯠꯐꯝ ꯈꯨꯗꯤꯡꯃꯛꯇ ꯕꯣꯗꯤꯒꯥꯔꯗ ꯀꯌꯥ ꯑꯃꯅ ꯉꯥꯛ ꯁꯦꯟꯕꯒꯤ ꯁꯛꯇꯝꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯃꯥꯟꯅꯕ ꯑꯅꯤꯒ ꯂꯣꯏꯅꯅ ꯐꯥꯒꯤ ꯀꯌꯥ ꯇꯧꯅꯗꯨꯅ ꯃꯈꯣꯏ ꯍꯧꯖꯤꯛ ꯅꯣꯛꯃꯤꯟꯅꯔꯤ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯅꯤꯡꯗ ꯕꯣꯗꯤꯒꯥꯔꯗ ꯀꯌꯥꯅꯁꯨ ꯏꯅꯕꯒꯤ ꯁꯛꯇꯝꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯒ ꯄꯨꯟꯗꯨꯅ ꯃꯈꯣꯏ ꯍꯣꯇꯦꯜ ꯑꯃꯗ ꯑꯃꯨꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯥ ꯊꯛꯇꯨꯅ ꯂꯥꯡꯗꯨꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯌꯨꯝꯗ ꯌꯧꯔꯛꯂꯦ ꯃꯥꯒꯤ ꯌꯨꯝ ꯑꯁꯤꯗꯁꯨ ꯃꯁꯤꯡ ꯌꯥꯝꯂꯕ ꯕꯣꯗꯤꯒꯥꯔꯗ ꯀꯌꯥ ꯑꯃꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤ ꯃꯥꯅ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯖꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯊꯣꯛꯂꯛꯇꯨꯅ ꯅꯪ ꯀꯗꯥꯏꯗ ꯂꯩꯔꯨꯏ ꯍꯥꯏꯅ ꯍꯪꯂꯛꯏ ꯑꯣꯕꯤꯅ ꯈꯨꯝꯂꯛꯏ ꯏꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯨꯏ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯁꯖꯨꯅ ꯉꯥꯡꯂꯛꯏ ꯅꯪꯒꯤ ꯕꯕꯥꯅ ꯍꯥꯏꯕꯗꯥꯏ ꯁ꯭ꯀꯨꯜꯗꯒꯤ ꯍꯜꯂꯛꯄꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯒꯤꯗꯃꯛꯇ ꯅꯥꯀꯜꯗ ꯍꯥꯏꯗꯣꯛꯇꯨꯅ ꯂꯩꯔꯨꯔꯤꯕꯅꯣ ꯍꯥꯏꯅ ꯉꯥꯡꯂꯛꯏ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯁꯖꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯍꯦꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯐꯝ ꯄꯥꯏꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯍꯥꯛ ꯑꯁꯤ ꯏꯟꯗꯤꯌꯥꯟ ꯑꯥꯔꯃꯤꯒꯤ ꯂ꯭ꯌꯨꯇꯅꯦꯟꯠ ꯀꯣꯂꯣꯅꯦꯜꯒꯤ ꯐꯝ ꯄꯥꯏꯔꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯧꯖꯤꯛꯇꯤ ꯊꯕꯛꯇꯒꯤ ꯄꯣꯊꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ ꯃꯇꯨꯡꯗ ꯑꯣꯕꯤ ꯃꯍꯥꯖꯣꯟ ꯍꯥꯏꯔꯤꯕꯁꯤꯒꯤ ꯌꯨꯝꯗ ꯍꯦꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯀꯔꯤꯃꯠꯇ ꯈꯨꯝꯂꯝꯗꯅ ꯑꯣꯕꯤ ꯑꯁꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯣꯕꯤꯅ ꯃꯥꯒꯤ ꯀꯥꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯒꯤ ꯁꯛꯇꯝꯗ ꯎꯏ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄꯗ ꯃꯥꯒꯤ ꯐꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯋꯥꯠꯁꯑꯦꯞꯀꯤ ꯈꯨꯠꯊꯥꯡꯗ ꯃꯃꯥꯟꯅꯕꯁꯤꯡꯗ ꯀ꯭ꯂꯕꯇ ꯎꯅꯅꯕꯒꯤꯗꯃꯛꯇ ꯃꯦꯁꯦꯖ ꯊꯥꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯣꯕꯤꯅ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯗꯨꯅ ꯅꯥꯏꯠ ꯀ꯭ꯂꯕ ꯑꯃꯗ ꯂꯩꯔꯦ ꯑꯣꯕꯤꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯃꯁꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕꯁꯤꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥ ꯐꯣꯡꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯟꯅꯕꯁꯤꯡ ꯑꯁꯤꯅ ꯇꯛꯁꯤꯜꯂꯤ ꯑꯗꯨꯕꯨ ꯑꯣꯕꯤ ꯑꯁꯤ ꯌꯥꯝꯅ ꯏꯀꯥꯏ ꯊꯤꯒꯟꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯅꯨꯄꯤꯁꯤꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯃꯤꯉꯣꯟꯗ ꯋꯥ ꯉꯥꯡꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯑꯩ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯑꯣꯕꯤꯕꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯃꯥꯟꯅꯕꯁꯤꯅ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯆꯤꯡꯂꯤ ꯑꯗꯨꯒ ꯑꯣꯕꯤꯗ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯑꯃꯨꯛꯇꯪ ꯆꯤꯡꯉꯨ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯣ ꯌꯦꯡꯉꯨ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯉꯩ ꯃꯐꯝꯁꯤꯗ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯤꯗꯤ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔ ꯑꯃ ꯑꯣꯏꯔꯝꯂꯦ ꯃꯁꯤ ꯎꯕꯗꯒꯤ ꯃꯈꯣꯏꯅ ꯄꯥꯏꯔꯤꯕ ꯆꯨꯔꯨꯞ ꯑꯁꯤ ꯃꯈꯥ ꯊꯥꯗꯈ꯭ꯔꯦ ꯏꯟꯁꯄꯦꯛꯇꯔ ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯀ꯭ꯂꯕ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯤꯕꯔꯥ ꯅꯈꯣꯏ ꯑꯗꯨꯒ ꯅꯈꯣꯏ ꯈꯨꯠꯇꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯥꯗꯈꯤꯕ ꯃꯥꯜꯂꯤ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏꯅꯗꯤ ꯀꯔꯤꯁꯨ ꯊꯥꯗꯗꯦ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁ ꯑꯁꯤꯅ ꯃꯈꯥꯗ ꯌꯦꯡꯊꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯊꯛꯂꯝꯂꯤꯕ ꯆꯨꯔꯨꯞ ꯑꯁꯤ ꯂꯧꯈꯠꯈ꯭ꯔꯦ ꯃꯁꯤꯗ ꯑꯣꯕꯤꯁꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯏꯟꯁꯄꯦꯛꯇꯔꯅ ꯍꯥꯏꯔꯛꯏ ꯀ꯭ꯂꯕ ꯃꯅꯨꯡꯗꯒꯤ ꯂꯩꯔꯤꯕꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯁꯤꯅ ꯆꯨꯔꯨꯞ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯃꯁꯤꯗ ꯏꯟꯁꯄꯦꯛꯇꯔꯅ ꯅꯈꯣꯏ ꯀꯔꯤꯃꯠꯇ ꯄꯥꯈꯠꯀꯅꯨ ꯇꯁꯦꯡꯅ ꯅꯈꯣꯏꯗꯤ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ ꯅꯈꯣꯏꯕꯨ ꯂꯣꯏꯁꯤꯟꯕꯤꯒꯗꯕ ꯃꯤꯁꯛ ꯑꯗꯨ ꯅꯈꯣꯏꯒꯤ ꯅꯃꯥꯡꯗ ꯂꯦꯞꯂꯕꯅꯤ ꯍꯥꯏꯗꯨꯅ ꯈꯪꯍꯧꯗꯅ ꯅꯣꯡꯃꯩ ꯁꯠꯇꯣꯔꯛꯇꯨꯅ ꯑꯣꯕꯤꯒꯤ ꯃꯃꯥꯟꯅꯕꯁꯤ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯑꯗꯨꯒ ꯄꯟꯊꯗꯅ ꯑꯣꯕꯤꯕꯨꯁꯨ ꯃꯃꯥꯏ ꯑꯁꯤ ꯈꯨꯝꯖꯤꯟꯈ꯭ꯔꯦ ꯇꯧꯕꯇꯕꯨ ꯃꯥꯕꯨꯗꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯇꯦ ꯑꯣꯕꯤꯕꯨ ꯐꯥꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯒꯥꯔꯤꯁꯤꯗ ꯍꯥꯞꯆꯤꯟꯗꯨꯅ ꯄꯨꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯃꯨꯝꯕꯥꯏ ꯁꯦꯟꯇ꯭ꯔꯦꯜ ꯄ꯭ꯔꯤꯖꯟꯗ ꯑꯃꯨꯛ ꯂꯩ ꯍꯧꯖꯤꯛ ꯁꯖꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯣꯕꯤ ꯃꯍꯥꯖꯟ ꯁꯦꯅꯤꯌꯔꯕꯨ ꯎꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯐꯥꯈꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯄꯤꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯣꯕꯤ ꯃꯍꯥꯖꯟꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯅꯈꯣꯏꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯒꯗꯕꯅꯤ ꯃꯤꯀꯨꯞ ꯑꯃꯠꯇ ꯅꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯂꯥꯞꯊꯣꯛꯍꯟꯒꯅꯨ ꯍꯥꯏꯈꯤꯕꯗꯥꯏ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯩꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯑꯃꯤꯔ ꯑꯁꯤꯐ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯐꯥꯍꯟꯈ꯭ꯔꯦ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯈꯣꯏꯒꯤ ꯑꯁꯣꯏꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯖꯤꯜꯂꯛꯂꯝꯃꯤ ꯁꯖꯨꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯀꯔꯤꯃꯠꯇ ꯄꯥꯈꯠꯄꯤꯒꯅꯨ ꯃꯥꯕꯨ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯑꯣꯕꯤ ꯃꯍꯥꯖꯣꯟꯅ ꯋꯥꯐꯝ ꯑꯁꯤ ꯄꯩꯁꯥ ꯄꯤꯗꯨꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯊꯥꯗꯣꯛꯍꯟꯕꯒꯤ ꯋꯥꯐꯝ ꯑꯗꯨ ꯅꯠꯇꯦ ꯃꯁꯤꯗꯤ ꯑꯩꯒꯤ ꯏꯖꯠꯀꯤ ꯑꯣꯏꯕ ꯋꯥꯐꯝꯅꯤ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪ ꯍꯧꯖꯤꯛ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯙꯥꯀꯥꯗ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯁꯥꯖꯨꯅ ꯉꯛꯇꯨꯅ ꯀꯔꯤ ꯇꯧꯕꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯍꯥꯖꯣꯟꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯆꯥꯕꯨ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯁꯥꯖꯨꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯑꯥꯔꯃꯤ ꯐꯣꯔꯁ ꯑꯃ ꯄꯨꯁꯤꯟꯗ꯭ꯔꯕꯗꯤ ꯃꯥꯕꯨ ꯂꯧꯊꯣꯛꯄ ꯆꯪꯕ ꯉꯝꯂꯣꯏ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯁꯥꯎꯅ ꯃꯍꯥꯖꯟꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯅꯪꯅ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯑꯥꯔꯃꯤ ꯈꯨꯗꯤꯡꯃꯛ ꯄꯨꯗꯨꯅ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯁꯥꯎꯅ ꯂꯥꯎꯔꯛꯂꯝꯃꯤ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯑꯩ ꯍꯧꯖꯤꯛ ꯖꯦꯜꯗ ꯂꯩꯔꯦ ꯅꯪꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤꯕꯔꯥ ꯃꯊꯪ ꯆꯍꯤꯗ ꯅꯪꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯒꯤ ꯕꯥꯔꯊꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯄꯥꯡꯊꯣꯛꯄ ꯄꯥꯝꯂꯕꯗꯤ ꯑꯩꯒꯤ ꯏꯆꯥꯗꯨ ꯍꯥꯟꯅ ꯂꯧꯔꯨꯈꯣ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯖꯣꯟꯒꯤ ꯃꯆꯥꯅꯨꯄꯥ ꯑꯣꯕꯤꯕꯨ ꯀꯟꯕ ꯆꯠꯇꯕ ꯇꯥꯔꯕꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯍꯥꯠꯇꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯐꯣꯡꯗꯣꯛꯄꯅꯤ ꯀꯔꯤꯒꯨꯝꯕ ꯃꯆꯥꯅꯨꯄꯥ ꯁꯤꯈꯤꯕ ꯇꯥꯔꯕꯗꯤ ꯃꯊꯪꯒꯤ ꯆꯍꯤꯗ ꯕꯥꯔꯊꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯄꯥꯡꯊꯣꯛꯂꯔꯣꯏ ꯑꯗꯨꯅꯅꯤ ꯃꯐꯝꯁꯤꯗ ꯃꯍꯥꯛꯅ ꯃꯊꯪꯒꯤ ꯆꯍꯤꯗ ꯕꯥꯔꯊꯗꯦ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯄꯥꯡꯊꯣꯛꯅꯤꯡꯂꯕꯗꯤ ꯑꯩꯒꯤ ꯏꯆꯥꯗꯨ ꯍꯥꯟꯅ ꯀꯜꯂꯨ ꯍꯥꯏꯔꯤꯕꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝꯁꯤꯗ ꯁꯥꯖꯨ ꯑꯁꯤ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯑꯗꯨꯒ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃꯇꯪ ꯊꯝꯖꯔꯝꯒꯦ ꯑꯣꯕꯤ ꯃꯍꯥꯖꯟ ꯁꯦꯅꯤꯌꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯨꯝꯕꯥꯏ ꯁꯤꯇꯤꯁꯤꯗ ꯃꯌꯥꯝꯅ ꯀꯤꯅꯔꯤꯕ ꯗ꯭ꯔꯒ ꯂꯣꯔꯗ ꯗꯣꯟ ꯑꯃꯅꯤ ꯇꯥꯟꯖꯥꯁꯤꯗ ꯃꯍꯥꯛ ꯑꯁꯤ ꯄꯨꯂꯤꯁꯅ ꯐꯥꯕꯗꯒꯤ ꯖꯦꯜꯗ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯤꯍꯜꯂꯛꯂꯤꯕ ꯋꯥꯐꯝꯁꯤ ꯇꯥꯕꯗꯒꯤ ꯁꯥꯖꯨꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯥꯖꯨꯒꯤ ꯅꯨꯄꯤ ꯅꯦꯁꯥ ꯍꯥꯏꯔꯤꯕꯤ ꯑꯁꯤ ꯑꯃꯨꯛ ꯎꯠꯂꯛꯂꯦ ꯃꯍꯥꯛꯇꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯁꯥꯎꯔꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯥꯅ ꯄꯩꯁꯥ ꯄꯨꯊꯣꯛꯂꯒ ꯃꯆꯥꯅꯨꯄꯥꯗꯨ ꯊꯥꯗꯣꯛꯍꯜꯂꯨ ꯀꯔꯤꯒꯤꯗꯃꯛꯇ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯆꯦꯟꯅꯍꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯐꯣꯡꯗꯣꯛꯂꯤ ꯍꯧꯖꯤꯛ ꯁꯥꯖꯨꯅ ꯃꯥꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯃꯍꯥꯖꯟꯒꯤ ꯃꯐꯝꯗ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ NCBꯅ ꯃꯥꯒꯤ ꯂꯩꯔꯝꯕ ꯂꯟ ꯊꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯅ ꯃꯉꯣꯟꯗ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯃꯆꯥ ꯑꯁꯤ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏꯗꯧꯔꯤ ꯃꯇꯨꯡꯗ ꯁꯥꯖꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯑꯥꯏꯗꯤꯌꯥ ꯑꯃ ꯂꯩꯔꯦ ꯃꯃꯤꯡ ꯂꯩꯔꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯔꯝꯗ ꯑꯩꯅ ꯇꯥꯏ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯥꯕꯨ ꯊꯕꯛ ꯑꯁꯤꯒꯤꯗꯃꯛꯇ ꯅꯦꯛꯂꯨꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯅꯗꯤ ꯊꯕꯛ ꯑꯁꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯍꯟꯕ ꯉꯝꯒꯅꯤ ꯇꯧꯕꯇꯕꯨ ꯃꯍꯥꯖꯟꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤꯗꯃꯛꯇ ꯃꯃꯜ ꯄꯤꯕꯗꯤ ꯉꯝꯂꯔꯣꯏ ꯑꯗꯨꯅ ꯑꯩꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯑꯩꯅ ꯋꯥꯈꯜ ꯇꯧꯔꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗ ꯃꯥꯒꯤ ꯅꯨꯄꯤ ꯅꯦꯁꯥꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯍꯦꯛ ꯂꯩꯖꯕꯤ ꯎꯄꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯊꯕꯛ ꯑꯁꯤꯕꯨ ꯃꯥꯏ ꯄꯥꯛꯍꯟꯒꯗꯕꯅꯤ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯇꯧꯗꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯃꯍꯥꯖꯟꯅ ꯁꯣꯏꯗꯅ ꯍꯥꯠꯇꯣꯛꯈꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯐꯣꯡꯗꯣꯛꯆꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯣꯁꯇ꯭ꯔꯦꯂꯤꯌꯥꯒꯤ ꯗ ꯀꯤꯝꯕꯔꯂꯤ ꯍꯥꯏꯕ ꯃꯐꯝꯁꯤꯗ ꯎꯠꯂꯛꯏ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯍꯧꯕ ꯁꯤꯟꯗꯁꯨ ꯎꯠꯈ꯭ꯔꯕ ꯐꯤꯂꯝꯁꯤꯒꯤ ꯍꯤꯔꯣ ꯑꯣꯏꯔꯤꯕ ꯇꯥꯏꯂꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯎꯠꯂꯛꯏ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯅ ꯂꯨꯔꯕ ꯂꯣꯛꯆꯞ ꯑꯁꯤꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯅꯥꯀꯜꯗꯅ ꯇꯥꯏꯂꯔ ꯑꯁꯤ ꯍꯧꯖꯤꯛ ꯇꯨꯝꯂꯤ
ꯍꯧꯖꯤꯛ ꯇꯥꯏꯂꯔꯅ ꯇꯨꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯊꯛꯂꯝꯂꯤꯕ ꯕꯤꯌꯥꯔ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯃꯗ ꯄꯤꯔꯝꯂꯒ ꯄꯟꯊꯗꯅ ꯋꯥꯡꯂꯕ ꯂꯩꯔꯥꯏ ꯑꯁꯤꯗꯒꯤ ꯏꯁꯤꯡꯗ ꯆꯣꯡꯊꯔꯛꯂꯦ ꯃꯁꯤ ꯎꯕꯗ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯐꯝꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯑꯉꯛꯄ ꯑꯃ ꯎꯔꯦ ꯃꯗꯨꯗꯤ ꯇꯥꯏꯂꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯀꯨꯏꯅ ꯁꯣꯔ ꯊꯤꯡꯕꯁꯨ ꯉꯝꯃꯤ ꯃꯥꯅ ꯏꯁꯤꯡꯗ ꯆꯣꯡꯊꯔꯒ ꯃꯅꯨꯡ ꯑꯁꯤꯗ ꯐꯝꯗꯨꯅ ꯃꯦꯗꯤꯇꯦꯁꯟ ꯇꯧꯔꯤ ꯍꯥꯏꯕꯗꯤ ꯃꯁꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯁꯥꯟꯇꯤ ꯑꯣꯏꯅ ꯊꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯥꯅ ꯃꯦꯗꯤꯇꯦꯁꯟ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯃꯤꯠꯇ ꯑꯃꯨꯛꯀꯁꯨ ꯄꯤꯛꯂꯤꯕ ꯃꯥꯒꯤ ꯃꯆꯥ ꯑꯁꯤ ꯎꯔꯛꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯇꯥꯏꯂꯔ ꯑꯁꯤ ꯒꯥꯔꯤ ꯑꯃ ꯊꯧꯗꯨꯅ ꯃꯥꯒꯤ ꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯐꯝꯁꯤꯗ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯏ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯕꯨ ꯎꯅꯕ ꯂꯥꯛꯂꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯃꯐꯝꯁꯤꯗ ꯃꯥꯕꯨ ꯎꯅꯕ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯅꯤꯛ ꯈꯥꯟ ꯍꯥꯏꯅ ꯀꯧꯏ ꯅꯨꯄꯤ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯇꯤꯝꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯅꯤ ꯍꯧꯖꯤꯛ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯊꯕꯛ ꯑꯃ ꯂꯥꯛꯂꯦ ꯃꯗꯨꯗꯤ ꯏꯟꯗꯤꯌꯟ ꯕꯣꯏ ꯑꯃꯕꯨ ꯀꯟꯕꯒꯤ ꯊꯕꯛꯅꯤ ꯃꯥꯒꯤ ꯃꯄꯥ ꯑꯗꯨ ꯗ꯭ꯔꯒ ꯂꯣꯔꯗ ꯗꯣꯟ ꯑꯃꯅꯤ ꯃꯄꯥꯒꯤ ꯌꯦꯛꯅꯕ ꯑꯣꯏꯕ ꯒꯦꯡꯁꯇꯔ ꯑꯃꯅ ꯐꯥꯗꯨꯅ ꯕꯪꯒ꯭ꯂꯥꯗꯦशꯀꯤ ꯙꯥꯀꯥꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯁꯤꯗ ꯇꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯙꯥꯀꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯣꯏꯔꯤꯕ ꯒꯦꯁꯄꯔꯁꯨ ꯂꯩꯈꯤꯕꯗꯥꯏꯅꯦ ꯍꯥꯏꯔꯛꯏ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯒꯦꯁꯄꯔꯒꯤ ꯈꯨꯠ ꯑꯃꯠꯇ ꯌꯥꯎꯗꯦ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯐꯥꯎꯕꯗ ꯑꯉꯥꯡ ꯑꯗꯨ ꯍꯤꯡꯂꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯃꯈꯣꯏꯗ ꯄꯤꯈꯤꯒꯗꯕꯅꯤ ꯑꯗꯨꯝꯅ ꯇꯧꯕ ꯉꯝꯂꯕꯗꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯐꯪꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗ ꯇꯥꯏꯂꯔꯅ ꯃꯗꯨ ꯁꯣꯏꯗꯅ ꯉꯝꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯍꯧꯖꯤꯛ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯇꯥꯏꯂꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯥꯔꯁꯦꯅꯔꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯄꯤꯗꯨꯅ ꯂꯩꯕ ꯈꯨꯅꯦꯛꯇ ꯂꯩꯕ ꯂꯥꯟꯃꯤ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯉꯁꯥꯏ ꯁꯥꯖꯨꯅ ꯍꯥꯏꯈꯤꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯃꯥꯅ ꯑꯣꯏꯔꯕꯗꯤ ꯑꯣꯕꯤꯕꯨ ꯁꯣꯏꯗꯅ ꯂꯧꯊꯣꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯈꯤꯕꯗꯨ ꯇꯥꯏꯂꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅꯤ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯈꯪꯂꯦ ꯍꯧꯖꯤꯛ ꯅꯤꯡꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯙꯥꯀꯥꯗ ꯆꯠꯂꯒ ꯃꯥꯌꯣꯛꯅꯒꯗꯧꯔꯤꯕꯁꯤ ꯑꯃꯤꯔ ꯑꯁꯤꯐ ꯍꯥꯏꯔꯤꯕ ꯒꯦꯡꯁꯇꯔ ꯑꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒꯅꯤ ꯍꯥꯏꯔꯤꯕ ꯑꯃꯤꯔ ꯑꯁꯤꯐ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯒꯦꯡꯁꯇꯔ ꯑꯃꯅꯤ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯃꯥꯒꯤ ꯃꯤꯁꯤꯡꯗ ꯈꯨꯠ ꯊꯥꯔꯨꯕ ꯇꯥꯔꯕꯗꯤ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕꯗ ꯇꯥꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯇꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯃꯛꯇ ꯗꯔꯀꯥꯔ ꯇꯥꯗꯦ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯅꯤꯛꯅ ꯊꯕꯛ ꯑꯁꯤ ꯅꯪꯅ ꯉꯝꯂꯔꯣꯏ ꯍꯥꯏꯔꯝꯂꯒ ꯃꯐꯝꯁꯤꯗꯒꯤ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯇꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯅꯪꯅꯁꯨ ꯈꯪꯂꯤꯕꯗꯨꯅꯤ ꯃꯗꯨꯒꯤ ꯊꯕꯛ ꯑꯗꯨꯗꯤ ꯑꯩ ꯅꯠꯇꯅ ꯀꯅꯥꯅꯁꯨ ꯉꯝꯂꯣꯏ ꯃꯁꯤꯗꯒꯤ ꯅꯤꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯄꯥꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯇꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯑꯩ ꯄꯩꯁꯥ ꯄꯥꯝꯃꯤ ꯑꯩꯅ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯄꯩꯁꯥ ꯌꯥꯝꯅ ꯗꯔꯀꯥꯔ ꯂꯩ ꯃꯗꯨꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃꯇꯪ ꯊꯝꯖꯔꯝꯒꯦ ꯅꯤꯛ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯇꯥꯏꯂꯔꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯖꯩ ꯃꯥꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯤꯛꯅ ꯄꯥꯈꯠꯆꯩ ꯃꯔꯝ ꯑꯁꯤꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯊꯕꯛ ꯑꯁꯤꯗ ꯊꯥꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯇꯥꯏꯂꯔꯅꯗꯤ ꯅꯤꯛꯅ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯈꯪꯂꯕꯁꯨ ꯈꯪꯅ ꯈꯪꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯩ ꯑꯁꯨꯝꯅ ꯇꯧꯕ ꯃꯑꯣꯡ ꯑꯁꯤꯗ ꯅꯤꯛꯅꯁꯨ ꯌꯥꯝꯅ ꯆꯥꯛꯆꯕ ꯐꯥꯎꯖꯕꯅꯤ ꯅꯤꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯕ ꯇꯥꯔꯕꯗꯤ ꯅꯪꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯒꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯁꯤ ꯐꯤꯠꯖꯔꯣꯏ ꯀ꯭ꯔꯣꯁꯤꯡꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯒꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯅꯤꯁꯥ ꯆꯥꯁꯤꯜꯂꯒ ꯂꯥꯛꯀꯗꯕ ꯑꯣꯏꯔꯒꯗꯤ ꯂꯥꯛꯀꯅꯨ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯊꯣꯛꯈ꯭ꯔꯦ ꯇꯥꯏꯂꯔꯅ ꯍꯪꯂꯛꯏ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯅꯣ ꯍꯥꯏꯗꯨꯅ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯑꯣꯕꯤ ꯃꯍꯥꯖꯟ ꯀꯧꯏ ꯑꯗꯨꯒ ꯅꯪꯅ ꯇꯧꯒꯗꯕ ꯅꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯉꯨ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯖꯨ ꯑꯁꯤ ꯎꯠꯂꯛꯏ ꯃꯍꯥꯛꯁꯨ ꯑꯣꯕꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯙꯥꯀꯥꯗ ꯆꯠꯀꯗꯧꯔꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯅꯦꯁꯥꯅꯗꯤ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯤꯁꯟ ꯑꯁꯤ ꯆꯠꯅꯕꯒꯤꯗꯃꯛꯇ ꯒꯥꯔꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯥꯅ ꯆꯠꯈ꯭ꯔꯤꯕ ꯑꯁꯤꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯅꯦꯁꯥꯅ ꯀꯞꯇꯨꯅ ꯌꯦꯡꯖꯍꯧꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯕꯪꯒ꯭ꯂꯥꯗꯦशꯀꯤ ꯙꯥꯀꯥꯗ ꯑꯃꯨꯛ ꯂꯩ ꯇꯥꯏꯂꯔꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤ ꯄꯨꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯀꯟꯅꯕ ꯃꯤꯁꯟ ꯆꯪꯁꯤꯟꯒꯗꯧꯔꯤꯕ ꯑꯣꯕꯤ ꯃꯍꯥꯖꯟ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯀꯌꯥ ꯇꯥꯟꯅꯔꯝꯃꯤ ꯃꯐꯝꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯤ ꯑꯣꯕꯤ ꯃꯍꯥꯖꯟ ꯖꯨꯅꯤꯌꯔ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤ ꯆꯍꯤ 13 ꯔꯣꯝ ꯁꯨꯔꯦ ꯃꯥꯒꯤ ꯃꯄꯥꯒꯤ ꯃꯃꯤꯡꯅ ꯑꯣꯕꯤ ꯃꯍꯥꯖꯟ ꯁꯦꯅꯤꯌꯔ ꯀꯧꯏ ꯃꯍꯥꯛ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯗ꯭ꯔꯒ ꯂꯣꯔꯗ ꯗꯣꯟ ꯑꯃꯅꯤ ꯇꯧꯕꯇꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛ ꯖꯦꯜꯗ ꯂꯩꯔꯤ ꯃꯔꯝ ꯑꯁꯤꯅ ꯃꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯥꯒꯤ ꯃꯆꯥꯕꯨ ꯀꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯑꯩꯈꯣꯏꯗ ꯁꯤꯟꯅꯔꯛꯄꯅꯤ ꯑꯗꯨꯒ ꯇꯥꯏꯂꯔꯅ ꯍꯪꯂꯛꯏ ꯑꯉꯥꯡ ꯑꯁꯤꯕꯨ ꯐꯥꯔꯤꯕꯁꯤꯅ ꯀꯅꯥꯅꯅꯣ ꯍꯥꯏꯗꯨꯅ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯏ ꯑꯃꯤꯔ ꯑꯁꯤꯐ ꯀꯧꯏ ꯃꯍꯥꯛ ꯑꯁꯤ ꯙꯥꯀꯥꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯤꯕ ꯗꯣꯟ ꯑꯗꯨꯅꯤ ꯇꯧꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯕ ꯗꯣꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯇꯧꯅꯕꯅꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯉꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯌꯦꯡꯊꯤꯅꯕ ꯑꯣꯏꯗꯨꯅ ꯂꯥꯛꯂꯕꯅꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯐꯝꯁꯤ ꯅꯨꯄꯥꯁꯤꯅ ꯇꯥꯛꯂꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯄꯨꯊꯣꯔꯛꯀꯗꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯇꯤꯝꯒꯤ ꯖꯍꯥꯖꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯒ ꯖꯍꯥꯖ ꯑꯗꯨꯗ ꯀꯤꯂꯣꯃꯤꯇꯔ 15 ꯔꯣꯝ ꯄꯨꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯍꯦꯂꯤꯀꯣꯞꯇꯔꯗ ꯍꯥꯞꯀꯠꯇꯨꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈꯤꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯂꯝꯃꯤ ꯇꯥꯏꯂꯔꯅ ꯄꯟꯊꯗꯅ ꯍꯪꯂꯛꯏ ꯌꯦꯡꯅꯕꯁꯤꯡ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯀꯌꯥꯃꯨꯛ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯏ ꯆꯥꯎꯔꯥꯛꯅ 10 ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯇꯨꯡꯗ ꯇꯥꯏꯂꯔꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯃꯐꯝꯁꯤꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯕꯪꯒ꯭ꯂꯥꯗꯦशꯀꯤ ꯙꯥꯀꯥ ꯁꯤꯇꯤꯗꯅꯤ ꯍꯧꯖꯤꯛ ꯇꯥꯏꯂꯔꯅ ꯑꯣꯕꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯅꯕꯒꯤꯗꯃꯛꯇ ꯂꯩꯔꯤ ꯍꯧꯖꯤꯛ ꯃꯣꯕꯥꯏꯜꯗ ꯀꯣꯜ ꯑꯃ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯗꯨꯀꯥꯟ ꯑꯃꯗ ꯆꯪꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯇꯥꯏꯂꯔꯁꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯗꯨꯀꯥꯟ ꯑꯁꯤꯒꯤ ꯃꯃꯥꯡ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯃꯉꯣꯟꯗ ꯅꯣꯡꯃꯩꯅ ꯅꯝꯈ꯭ꯔꯦ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯒꯦꯡꯁꯇꯔꯁꯤꯡꯒꯤ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯃꯃꯥꯏ ꯈꯨꯝꯖꯤꯜꯂꯕ ꯃꯇꯨꯡꯗ ꯒꯥꯔꯤꯁꯤꯗ ꯍꯥꯞꯀꯠꯇꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯇꯥꯏꯂꯔꯕꯨ ꯒꯦꯡꯁꯇꯔꯁꯤꯡꯁꯤꯅ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏ ꯒ꯭ꯔꯨꯞ ꯂꯤꯗꯔꯁꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯄꯩꯁꯥꯗꯨ ꯄꯤꯔꯝꯃꯨ ꯑꯗꯨꯒ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯇꯥꯏꯂꯔꯅ ꯑꯉꯥꯡ ꯑꯗꯨ ꯍꯤꯡꯂꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯃꯥꯟ ꯑꯩꯉꯣꯟꯗ ꯎꯠꯂꯨ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯃꯈꯣꯏ ꯒ꯭ꯔꯨꯞ ꯂꯤꯗꯔꯁꯤꯅ ꯄꯩꯁꯥꯇꯕꯨ ꯁꯣꯟꯗꯨꯅ ꯂꯩꯔꯦ ꯑꯗꯨꯕꯨ ꯇꯥꯏꯂꯔꯅꯁꯨ ꯑꯉꯥꯡ ꯑꯗꯨ ꯍꯤꯡꯂꯤ ꯍꯥꯏꯕꯗꯨ ꯎꯠꯂꯨ ꯍꯥꯏꯔꯛꯂꯝꯃꯤ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯆꯨꯔꯨꯞꯀꯤ ꯃꯩꯈꯨ ꯀꯥꯝꯁꯤꯟꯗꯨꯅ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯀꯌꯥ ꯇꯧꯔꯨꯔꯦ ꯃꯁꯤꯗꯒꯤ ꯇꯥꯏꯂꯔꯁꯤ ꯁꯥꯎꯒꯠꯂꯛꯂꯦ ꯃꯈꯥ ꯇꯥꯅ ꯇꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗꯁꯨ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯅꯈꯣꯏꯗꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯇꯧꯒꯗꯕ ꯊꯕꯛꯇꯨ ꯌꯥꯝꯅ ꯊꯨꯅ ꯇꯧꯁꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯉꯥꯡ ꯑꯗꯨ ꯍꯤꯡꯂꯤ ꯍꯥꯏꯕ ꯈꯪꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯅ ꯄꯩꯁꯥ ꯄꯤꯒꯗꯕꯅꯤ ꯑꯗꯨꯅ ꯍꯥꯟꯅ ꯑꯉꯥꯡ ꯑꯗꯨ ꯍꯤꯡꯂꯤ ꯍꯥꯏꯕꯗꯨ ꯎꯠꯂꯨ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯒ꯭ꯔꯨꯞ ꯂꯤꯗꯔꯁꯤꯅ ꯇꯥꯏꯂꯔꯗ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯅ ꯗꯥꯎ ꯇꯧꯗꯨꯅ ꯅꯣꯡꯃꯩꯁꯤ ꯀꯥꯞꯂꯛꯏ ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯃꯔꯨꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯥꯅ ꯇ꯭ꯔꯤꯒꯔ ꯅꯝꯕꯁꯤꯗ ꯇꯥꯏꯂꯔ
Tyler na mit phaw kupte masi ubda nupa sina harai nangdi am thongna phabi misakni haiduna makhoi myam sin noklami masi matung da gangster sina ka amagi thong hangdoktuna phajinduna thamlibo obi gi mamai kupsilaba phi silak thoktuna mahak hausi hingli haibatu sap chana ulaklami hausi gangster sina harai angang asi hingli haiba khanglabani na mafam stiki sakhraga na khoi gi misingda paisa du purukna ba hayu kari gumanang na paisa purukta batarabadi angang asi bo aina pairi bu nongwei sina machet tana na ba kap thatkani haiba wafam si phongdoklami masi gi matung da Tyler si mamai mamit khumjilaba matung da makhut chu punsilaga kasidagi amung mapana puthorale hanadagi Tyler gi mising mapandagi attack tawna bagi damak sem sadun leiribani Tyler bu puthorli ba gangster asida mapandagi sniper na kapsilakpatagi miyo am sire masdagi Tyler na sumagi mamangda leiribanu pasda attack tawkhre aduga gangster sibu makhori saptun hatole magi pulli bu khut asu phoidakre nakalamantana Tyler gi kangbu mana mafam chaba jaga da leiduna sniper na attack tawna bagi damak sem sadun leiribani hojik gangster kangbu sing asi tv yengtun leiri asuma leiringi makhoi gi kasda thongthilale masdagi makhoi yam ngaknarami matungda gangster leader sina thongsi mapanda kana leiribanu haiduna yamna tapna sangsilaktuna section yengami adubu khanguduna mapalomdagi nomai kapakpadagi gangster sire hojik Tyler na makhute eke ma paiduna kasi gi manungda leiramliba gangster sing ista nomai kapsilami asuna nomai kapagi makhol sitabadagi mapanda leiriba gangster sing su magi nomai satong aduna attack tawna bagi damakta sem sakre mapanda leiriba gangster sing sibuna sniper paiduna leiriba Tyler gi kangbosina amamam toina thomtharami kasi gi manungda leiramliba gangster sing sina makhutta thangsang paiduna Tyler bu hatna bagi damakta songsinarami adubu Tyler na yamna hisinga leithopka loinana mafam sta leiramliba gangster sing sibu yam tamthina phudhabaga loinana hatoklami asuna kaste leiramliba gangster sing sina loina sirabu matungda angang nupa macha amana makhutta rifle paiduna Tyler da kapsilalami adubu nongwe si maru yauromdre hojik Tyler na yam ngakpaga loinana angang sidi yenglami Tyler haribu nupa asi angang singbu yam nungsijaba misak amani mana de angang sing dadi khut thaningde maramasna angang sa paribu nongwe si lawrubu matungda mafam stigi thokhina bhairami masde angang si mafam stigi thokre masing matungda Tyler na nongwe ma lokhale aduga obi bu phajinduna thamliba kaasta sangchilale mana obi da karisu pakhatana bo wafam su phongdolami obi ne yamna pakhatpaga loinana hairai nang kana no haiduna aduga Tyler na pakhumdi pidana magi pulibu sing si kakthalami mana hairai nang hujik chatpa ngamgadaba natra haiduna obi na su ai chatpa ngamgani hairai asuna kaasta gi tholakpa matamda mafam sta leiriba asibu mayam si ubuda obi di pakhatpada loire masigi matungda makhoi ni si yamna section baga loinana kasi gi mapanda tholale asuna tholakpana makhoi building gi mapanda yorale matungda car bagi maning thangba saru si hagatuna obi bu manung sida lol halami mathangi sindana Amir Asif hariba gangster si ulai magi kangbu singna angang kangbu kharabu phaduna thamli mafam sta phaduna thamli angang sing si gangster ngaktani masigi maramdi Amir Asif hariba nupa si paisa huran khre haiduna angang sing si bu thritan tawban hauji gangster nupa amana angang sing si gi maraktagi ama singduna pukre adugo wanglaba building asidi gi thadaduna hatoklami matungda bana on selecton hairi nakhoi sing si gi maraktagi kanana paisa huran bano haibu haidu natrabadi nakhoi loin sirkni haiduna aduga angang ama bu su phaduna building asidi gi langthage tawi masdagi makhoi gi maraktagi khara chawba ma yauribsna hairi paisa hurali ba misaka do aidi khangi hairi gangster sina hairi kanano haiduna babsa sina hairi sanjib nani haiduna masda gangster sina sanjib kanano hangai pakhang sa sina hairi hojik ta building dagi langthaduna hakkiba duni mahaki maming sanjib kawuni manani paisa hurali ba do hairi asumna hairpo wafam sita nakal da phamliba Amir Asif na noktuna hairi nangdi yamna singina haiduna aduga pakhang sa si mang kausin khre nangi ming kari kawi hain hangai masta pakhang sa sina Farhat kawi hain khumi Amir Asif na hairi Farhat nangdi yamna singina matungda leiri bangang sing sta onsilaktuna nakhoi su hingning labadi ma dongna singba tamu lausing lerabadi nakhoi soidani hingba ngamgani haiba wafam si phongdolami masing matungda Amirna thang sori macha ma puthokuna pire aduga hairi nangi khusa ani kaktuna ingona pirau haiduna Farhana kari maram gino hain hangi Amirna hairi aigi paisa huran ki bangang adu hauji sikre aduna magi mahut sinduna nangna dandi phangba tabani aigi thamliba manchang ama to huran ba yade haibasi na khoin ningsing gadabani madugi damaktani nangi khucha ani du kaktuna ingona piro aduga nangi oi thangba khutlom degi kagu kari gumba yetlom degi kakpa tarabadi nongmai kap kadu khut oibani na matungda nongmai kap ngamlaroi aduna oirom degi kagu hairi hojik Farhat adu pakhang macha si masagi makhut kakna bagi damakti sem chakre asuma leiringai Bangladesh army ki colonel oriba Rashid haribu nupa changchilagle aduga magna hairi aikhoina phajinduna thamlamba angang adu leiramdre haiduna masdigi Amir Asif na Farhat yengduna hairi nangdi lawsing chu lei nadau chu lei aduna yarani nang mafam stik sakro haiduna thadokre matungda mahangna hairi city sigi leiriba lambi khuding loina thingjilu leiriba thong sing train sing airport sing mafam khuding loina thingjinduna lockdown tawsilu hairaglami adu burasin hairi madudi oithoklo haiduna masdigi Amir na bit khana yengduna hairi oithoklo idaba du nangna oithok hangedabani karigma nangna masing amdrabadi nangi su khusa kaktuna ingona pi bedabani hairaglami masdigi Rashid asi su upai leitabadagi man hariba thawai si tawruna bagi tamta mafam stik satkre nakalamadana Tyler na gari si thawduna mafam amada lagle gari gi maningi sarukti yauriba obi silak thorle magi thangna na ba ising amadi chana na ba sa poching pijarami Tyler na hairi nang matam kuina sara henduna leiramlagani aduna masi sa silo haiduna sa pot spi bani matungda Tyler na matik chana khusukulai sing yaurba fizol sing setsin khre adugo obi da su gun proof ki fizol ama setsin hanbire hojik Tyler na magi miyoi sing pau phongna khre mang hairi angang se ai ga punduna leiri jahas adu yogada ba kilometer ani gi lam wali haina phongdolami matungda satellite phone ama puthoraktuna obi da camera namlam Tyler na hairi nangi ming kari kawuna haiduna obi na hairi ai gi ming obi mahazon kawi haiduna Tyler na suma tawri basi angang si hingli haibadugi praman makoi gi group ta tharaba matungda group ki member sing na muk angang si miyoi sing da tharga paisa tharak hanabagi damakta tawgadori bani hojik Tyler na hairi nangna hingduna leigi khalabadi aina hairi bu wafam sing si nangna loina ingadawani haiduna
ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯖꯍꯥꯖꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯆꯠꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯈ꯭ꯔꯦ ꯅꯤꯛꯀꯤ ꯀꯥꯡꯕꯨꯅ ꯁꯦꯞ ꯑꯣꯏꯒꯗꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯒ ꯇꯥꯏꯂꯔꯅ ꯆꯠꯂꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯕꯨ ꯂꯣꯏꯅ ꯆꯦꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯅꯤꯛ ꯑꯁꯤꯁꯨ ꯌꯥꯝꯅ ꯊꯃꯣꯏꯗ ꯂꯥꯡꯇꯛꯅꯗꯨꯅ ꯂꯩꯔꯝꯃꯤ ꯅꯥꯀꯜ ꯑꯃꯗꯅ ꯇꯥꯏꯂꯔꯒ ꯑꯣꯕꯤꯒ ꯑꯁꯤ ꯎꯔꯛꯁꯤꯡ ꯑꯁꯤꯗ ꯐꯥꯎꯗꯨꯅ ꯖꯍꯥꯖꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯂꯥꯛꯂꯝꯃꯤ ꯍꯧꯖꯤꯛ ꯅꯤꯛꯀꯤ ꯀꯥꯡꯕꯨꯅ ꯑꯣꯕꯤ ꯑꯁꯤ ꯍꯤꯡꯂꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯨꯐ ꯊꯥꯈ꯭ꯔꯦ ꯃꯈꯣꯏꯅ ꯇꯥꯏꯂꯔꯗ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯄꯩꯁꯥ ꯊꯥꯔꯛꯀꯗꯕ ꯃꯤꯅꯤꯠ 8ꯀꯤ ꯃꯇꯝ ꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯖꯍꯥꯖ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯇꯥꯏꯂꯔꯒꯤ ꯀꯥꯡꯕꯨꯅ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯔꯤꯕꯅꯤ ꯃꯈꯣꯏꯅ ꯁꯨꯝ ꯂꯩꯔꯤꯉꯩ ꯖꯍꯥꯖ ꯃꯅꯨꯡꯗꯒꯤ ꯑꯂꯥꯔꯝ ꯈꯣꯡꯂꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯂꯝꯃꯤ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯤꯔ ꯑꯁꯤꯐ ꯍꯥꯏꯔꯤꯕ ꯗꯣꯟ ꯑꯁꯤ ꯆꯠꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯂꯛꯄꯗ ꯐꯔꯍꯥꯗ ꯍꯥꯏꯔꯤꯕ ꯄꯥꯈꯪ ꯃꯆꯥꯁꯤꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯥꯔꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯄꯤꯗꯨꯅ ꯃꯥꯒꯤ ꯁꯦꯕꯥ ꯇꯧꯔꯝꯃꯤ ꯃꯁꯤꯗ ꯑꯃꯤꯔꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯁꯤ ꯑꯩꯅ ꯌꯥꯏ ꯃꯥꯒꯤ ꯂꯧꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯁꯤꯡꯏ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯄꯤꯔꯣ ꯃꯥꯕꯨ ꯊꯕꯛꯇ ꯊꯥꯗꯣꯛꯂꯣ ꯍꯥꯏꯗꯨꯅ ꯁꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯃꯤꯔ ꯑꯁꯤ ꯃꯐꯝꯗꯒꯤ ꯆꯠꯈ꯭ꯔꯦ ꯐꯔꯍꯥꯗ ꯍꯥꯏꯔꯤꯕ ꯄꯥꯈꯪ ꯃꯆꯥ ꯑꯁꯤꯒꯤ ꯊꯃꯣꯏꯗ ꯈꯜꯂꯤꯕꯅ ꯑꯃꯤꯔ ꯑꯁꯤꯐ ꯍꯥꯏꯔꯤꯕ ꯗꯣꯟ ꯑꯁꯤꯒꯤ ꯊꯃꯣꯏ ꯄꯦꯟꯅꯕꯒꯤꯗꯃꯛꯇ ꯃꯥꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯂꯦꯞꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯇꯥꯏꯂꯔꯒ ꯑꯣꯕꯤꯒ ꯑꯗꯨꯝ ꯆꯦꯜꯂꯛꯄ ꯃꯇꯝꯗ ꯑꯣꯕꯤ ꯑꯁꯤ ꯌꯥꯝꯅ ꯋꯥꯔꯦ ꯃꯍꯥꯛ ꯁꯣꯔ ꯍꯣꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯇꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯄꯟꯊꯗꯨꯅ ꯂꯩꯕ ꯌꯥꯔꯣꯏ ꯂꯦꯞꯇꯅ ꯆꯦꯟꯒꯗꯕꯅꯤ ꯍꯥꯏꯔꯛꯏ ꯅꯥꯀꯜ ꯑꯃꯗꯅ ꯖꯍꯥꯖꯇ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯅ ꯖꯍꯥꯖꯀꯤ ꯃꯅꯨꯡꯗꯒꯤ ꯑꯂꯥꯔꯝ ꯈꯣꯡꯂꯛꯈ꯭ꯔꯤꯕꯗꯨ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯝꯃꯤ ꯅꯥꯀꯜ ꯑꯃꯗꯅ ꯅꯤꯛꯀꯤ ꯀꯥꯡꯕꯨꯅ ꯄꯩꯁꯥ ꯀꯥꯞꯂꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯩꯁꯥ ꯑꯃꯠꯇ ꯀꯥꯞꯂꯛꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯁꯨ ꯆꯃꯝꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯖꯍꯥꯖꯀꯤ ꯃꯅꯨꯡꯁꯤꯗꯅ ꯇꯥꯏꯂꯔꯒꯤ ꯀꯥꯡꯕꯨꯅ ꯑꯁꯨꯝ ꯆꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯅꯥꯅꯣ ꯁꯛꯈꯪꯗꯕ ꯑꯃꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯖꯍꯥꯖꯀꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤꯁꯤꯕꯨ ꯃꯍꯥꯛꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯤꯛꯀꯤ ꯀꯥꯡꯕꯨꯅꯁꯨ ꯃꯈꯣꯏꯗ ꯅꯝꯊꯥꯛ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯉꯁꯥꯏꯗꯒꯤ ꯄꯩꯁꯥ ꯀꯥꯞꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤ ꯄꯩꯁꯥ ꯀꯥꯞꯂꯛꯇ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯤꯛꯅ ꯖꯍꯥꯖꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯒ ꯄꯥꯎ ꯐꯥꯎꯅꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗꯗꯤ ꯑꯃꯠꯇ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗ꯭ꯔꯦ ꯃꯄꯥꯟꯗ ꯁ꯭ꯅꯦꯄꯔ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏ ꯀꯥꯡꯕꯨ ꯑꯁꯤꯅꯁꯨ ꯆꯤꯡꯅꯕ ꯐꯥꯎꯔꯦ ꯅꯤꯛꯅ ꯇꯦꯂꯔꯗ ꯄꯥꯎ ꯄꯤꯔꯛꯂꯦ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯖꯍꯥꯖꯀꯤ ꯃꯅꯨꯡꯗ ꯆꯪꯂꯨꯅꯨ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯁ꯭ꯅꯦꯄꯔ ꯄꯥꯏꯔꯤꯕ ꯖꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯅ ꯖꯍꯥꯖ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯤꯕꯗꯨ ꯊꯣꯛꯂꯛꯇ꯭ꯔꯦ ꯑꯩ ꯑꯃꯨꯛꯇꯪ ꯆꯦꯛ ꯇꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗ ꯃꯉꯣꯟꯗꯁꯨ ꯅꯣꯡꯃꯩꯅ ꯀꯥꯞꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯍꯥꯛꯁꯨ ꯃꯐꯝꯁꯤꯗ ꯁꯤꯔꯦ ꯑꯗꯨꯒ ꯇꯨꯔꯦꯜ ꯑꯁꯤꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯄꯨꯂꯤꯁ ꯐꯣꯔꯁꯀꯤ ꯕꯣꯠ ꯑꯅꯤꯁꯨ ꯊꯧꯖꯤꯜꯂꯛꯂꯦ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯕꯨ ꯁꯦꯇꯦꯂꯥꯏꯠꯀꯤ ꯃꯇꯦꯡꯅ ꯈꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯤꯛꯅꯁꯨ ꯇꯥꯏꯂꯔꯗ ꯄꯥꯎ ꯄꯤꯔꯛꯂꯦ ꯅꯤꯛꯅ ꯇꯥꯏꯂꯔꯗ ꯍꯥꯏꯔꯛꯏ ꯖꯪꯒꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞꯄ ꯑꯃꯁꯨ ꯂꯩꯔꯦ ꯃꯥꯒ ꯅꯪꯒꯁꯤ ꯆꯥꯎꯔꯥꯛꯅ ꯃꯤꯇꯔ 100ꯃꯨꯛ ꯂꯥꯞꯅꯔꯤ ꯃꯤꯁꯛ ꯑꯁꯤꯅ ꯅꯪꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯈꯪꯍꯜꯂꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯇꯥꯏꯂꯔꯅꯁꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯅꯨꯄꯥꯁꯤ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯛꯈꯪꯗꯕ ꯅꯨꯄꯥꯁꯤꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯒꯤ ꯎꯆꯦꯛꯁꯤꯡꯅ ꯄꯥꯏꯊꯣꯔꯛꯄꯁꯤ ꯎꯕꯗ ꯇꯥꯏꯂꯔꯅꯁꯨ ꯃꯍꯥꯛ ꯃꯐꯝꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯈ꯭ꯔꯦ ꯇꯥꯏꯂꯔꯅ ꯑꯣꯕꯤꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯉꯣꯟꯗ ꯆꯦꯜꯂꯨ ꯍꯥꯏꯔꯛꯄꯒ ꯅꯪ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯆꯦꯜꯂꯨ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯡꯅ ꯆꯦꯜꯂꯛꯂꯦ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯁꯤꯅꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯌꯥꯡꯅ ꯇꯥꯟꯅꯔꯛꯂꯤ ꯅꯥꯀꯜ ꯑꯃꯗꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯄꯨꯂꯤꯁꯁꯤꯡꯁꯤꯅ ꯖꯍꯥꯖ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯖꯍꯥꯖ ꯑꯁꯤꯒꯤ ꯃꯅꯨꯡꯁꯤ ꯆꯦꯛ ꯂꯣꯏꯅ ꯇꯧꯔꯦ ꯇꯟꯖꯥ ꯑꯁꯤꯗ ꯄꯨꯂꯤꯁꯀꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃꯁꯨ ꯄꯥꯏꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯁꯤꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯤ ꯇꯥꯏꯂꯔꯒ ꯑꯣꯕꯤꯒꯁꯨ ꯃꯐꯝ ꯆꯥꯅ ꯂꯨꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯁꯛꯈꯪꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯅ ꯂꯩꯔꯝꯂꯤꯕ ꯑꯁꯤ ꯃꯥꯒꯤ ꯃꯥꯏꯈꯨꯝ ꯑꯁꯤ ꯂꯧꯊꯣꯔꯛꯄ ꯃꯇꯝꯗꯗꯤ ꯁꯥꯖꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯣꯏꯔꯝꯂꯦ ꯃꯍꯥꯛꯅ ꯂꯥꯎꯗꯨꯅ ꯑꯣꯕꯤꯕꯨ ꯀꯧꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯣꯕꯤꯅ ꯊꯥꯒꯠꯄꯒ ꯂꯣꯏꯅꯅ ꯁꯥꯖꯨ ꯑꯪꯀꯜ ꯑꯩ ꯁꯤꯗ ꯂꯩ ꯍꯥꯏꯅ ꯍꯧꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯇꯥꯏꯂꯔꯅ ꯐꯥꯔꯝꯃꯤ ꯁꯥꯖꯨꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯈꯨꯠꯁꯤꯟꯅꯧ ꯃꯍꯥꯛꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯅ ꯁꯦꯞ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯇꯥꯏꯂꯔꯅ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯑꯣꯕꯤꯗ ꯍꯥꯏꯔꯛꯏ ꯑꯩꯅ ꯆꯦꯜꯂꯨ ꯍꯥꯏꯕ ꯃꯇꯝꯗ ꯅꯪ ꯆꯦꯟꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯂꯣꯏꯅ ꯍꯥꯠꯇꯣꯛꯀꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯕꯣꯝ ꯑꯁꯤ ꯁꯥꯖꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯁꯤꯗ ꯂꯪꯁꯤꯜꯂꯝꯂꯒ ꯆꯦꯜꯂꯨ ꯍꯥꯏꯗꯨꯅ ꯑꯣꯕꯤꯒ ꯃꯕꯥꯅꯤꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈ꯭ꯔꯦ ꯁꯥꯖꯨꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯂꯤ ꯃꯍꯥꯛꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣꯕꯤ ꯅꯪ ꯆꯦꯟꯈꯤꯅꯨ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯇꯥꯏꯂꯔꯅꯗꯤ ꯑꯣꯕꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯅꯕ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯅ ꯌꯥꯡꯅ ꯆꯦꯜꯂꯛꯂꯕ ꯃꯇꯨꯡꯗ ꯉꯁꯥꯏ ꯃꯈꯣꯏꯅ ꯂꯥꯛꯈꯤꯕ ꯀꯥꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯇꯥꯏꯂꯔꯒ ꯁꯥꯖꯨꯒꯁꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯅꯔꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯥꯏꯂꯔꯅ ꯀꯥꯔ ꯑꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯀꯥꯔ ꯑꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯈꯨꯜꯂꯛꯇ ꯊꯧꯔꯛꯄ ꯃꯇꯝꯗ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯄꯨꯂꯤꯁꯁꯤꯡꯅ ꯊꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯃꯅꯤꯡ ꯍꯟꯗꯨꯅ ꯊꯧꯗꯣꯔꯛꯂꯦ ꯑꯗꯨꯒ ꯁꯥꯖꯨꯅꯁꯨ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯦ ꯃꯇꯨꯡꯗ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯑꯁꯤ ꯊꯧꯗꯨꯅ ꯃꯥꯅꯁꯨ ꯇꯥꯟꯅꯔꯛꯂꯤ ꯍꯧꯖꯤꯛ ꯑꯣꯕꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯤꯕꯁꯤ ꯑꯩꯒꯤ ꯁꯥꯖꯨ ꯑꯪꯀꯜꯅꯤ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯇꯥꯏꯂꯔꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯑꯩꯁꯨ ꯅꯪꯒꯤ ꯕꯕꯥꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯅꯪꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯌꯥ ꯑꯃ ꯊꯣꯛꯂꯦ ꯅꯪꯒꯤ ꯕꯕꯥꯒꯤ ꯊꯕꯛ ꯇꯧꯕꯅꯤ ꯈꯜꯂꯤꯕ ꯁꯥꯖꯨ ꯑꯁꯤ ꯅꯪꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯀꯝꯗꯧꯕ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯑꯣꯕꯤꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯕꯨ ꯄꯨꯂꯤꯁꯇ ꯁꯤꯟꯅꯧ ꯍꯥꯏꯗꯨꯅꯤ ꯇꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯄꯨꯂꯤꯁꯇ ꯁꯤꯟꯅꯔꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯒꯅꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤ ꯅꯪꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕꯗ ꯂꯧꯇꯨꯅꯕ ꯌꯥꯎꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯅꯪꯅ ꯍꯤꯡꯕ ꯄꯥꯝꯂꯕꯗꯤ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯝꯒꯗꯕꯅꯤ ꯀꯅꯥꯃꯠꯇꯗ ꯊꯥꯖꯕ ꯊꯝꯂꯨꯅꯨ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯖꯤꯛ ꯇꯥꯏꯂꯔꯒ ꯅꯤꯛꯀ ꯄꯥꯎ ꯐꯥꯎꯅꯔꯤ ꯁꯦꯇꯦꯂꯥꯏꯠꯀꯤ ꯃꯇꯦꯡꯗꯒꯤ ꯇꯥꯏꯂꯔꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯥꯛꯄꯤꯔꯝꯃꯤ ꯍꯧꯖꯤꯛ ꯇꯥꯏꯂꯔꯅ ꯒꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯤ ꯃꯅꯤꯡꯗꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤꯁꯤꯡꯅ ꯇꯥꯟꯅꯔꯤ ꯑꯗꯨꯒ ꯄꯨꯂꯤꯁꯀꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯤꯕ ꯁꯥꯖꯨꯅꯁꯨ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯀꯌꯥ ꯑꯃ ꯃꯥꯅ ꯍꯥꯠꯇꯣꯛꯂꯛꯏ ꯍꯧꯖꯤꯛ ꯇꯥꯏꯂꯔꯅ ꯒꯥꯔꯤ ꯑꯁꯤ ꯊꯧꯔꯛꯄꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯄꯨꯂꯤꯁꯁꯤꯡꯅ ꯊꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯅꯤꯡ ꯍꯟꯗꯨꯅ ꯑꯃꯨꯛ ꯊꯣꯛꯂꯛꯂꯦ ꯑꯁꯨꯝꯅ ꯃꯅꯤꯡ ꯍꯜꯂꯛꯂꯤꯉꯩ ꯁꯥꯖꯨꯒꯤ ꯒꯥꯔꯤ ꯑꯁꯤꯅ ꯃꯈꯣꯏꯗ ꯊꯣꯝꯖꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯁꯥꯖꯨꯒꯤ ꯃꯁꯥꯁꯤ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯔꯦ ꯃꯥꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯄꯨꯂꯤꯁꯁꯤꯡꯅ ꯇꯥꯏꯂꯔ ꯑꯃꯗꯤ ꯑꯣꯕꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯕꯤꯜꯗꯤꯡ ꯑꯃꯗ ꯀꯥꯈꯠꯈꯤꯕꯁꯤ ꯎꯔꯦ ꯑꯁꯣꯝꯅ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯊꯤꯕ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯀꯥꯁꯤꯡ ꯑꯁꯤꯗ ꯆꯪꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯊꯤꯔꯛꯏ ꯍꯧꯖꯤꯛ ꯇꯥꯏꯂꯔꯅ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ ꯆꯪꯂꯛꯂꯤꯕ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯁꯤꯕꯨ ꯇꯥꯏꯂꯔꯅ ꯌꯥꯝꯅ ꯍꯩꯁꯤꯡꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯨꯂꯤꯁ ꯀꯌꯥ ꯑꯃ ꯇꯥꯏꯂꯔꯒꯤ ꯈꯨꯠꯇ ꯁꯤꯔꯦ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃꯅ ꯑꯣꯕꯤꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯛꯂꯦ ꯃꯁꯤꯗꯒꯤ ꯑꯣꯕꯤꯅ ꯅꯥꯟꯊꯣꯛꯇꯨꯅ ꯀꯥ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯗꯨꯅ ꯃꯥꯕꯨ ꯀꯟꯕꯤꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯂꯥꯎ ꯂꯥꯎꯔꯝꯃꯤ ꯃꯁꯤꯒꯤ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯑꯁꯤꯕꯨꯁꯨ ꯇꯥꯏꯂꯔꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯑꯁꯣꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯃꯊꯪ ꯃꯊꯪ ꯀꯥꯁꯤꯡ ꯐꯥꯎꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯨꯂꯤꯁꯁꯤꯡ ꯆꯪꯁꯤꯜꯂꯛꯄ ꯂꯦꯞꯇꯦ ꯇꯥꯏꯂꯔ ꯑꯁꯤꯗꯤ ꯃꯇꯤꯛ ꯆꯥꯅ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯔꯝ ꯑꯁꯤꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯁꯤ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯊꯛ ꯏꯊꯪ ꯊꯪꯕ ꯁꯔꯨꯛꯇ ꯂꯥꯛꯂꯦ ꯇꯥꯏꯂꯔꯅ ꯑꯣꯕꯤꯗ ꯍꯪꯉꯤ
ꯈꯪꯉꯤ ꯅꯪ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯝꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯑꯣꯕꯤꯅ ꯊꯥꯖꯗꯦ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯇꯥꯏꯂꯔꯅ ꯃꯍꯥꯛꯄꯨ ꯕꯤꯜꯗꯤꯡ ꯑꯃꯗꯒꯤ ꯑꯇꯣꯞꯄ ꯕꯤꯜꯗꯤꯡ ꯑꯃꯗ ꯂꯪꯈꯤꯔꯝꯃꯤ ꯃꯇꯨꯡꯗ ꯇꯥꯏꯂꯔꯁꯨ ꯑꯇꯣꯞꯄ ꯕꯤꯜꯗꯤꯡꯁꯤꯗ ꯆꯣꯡꯂꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯑꯇꯣꯞꯄ ꯕꯤꯜꯗꯤꯡ ꯑꯃꯗ ꯑꯃꯨꯛ ꯂꯥꯟꯊꯣꯔꯛꯂꯦ ꯑꯁꯨꯝꯅ ꯑꯇꯣꯞꯄ ꯕꯤꯜꯗꯤꯡꯁꯤꯒꯤ ꯀꯥꯁꯤꯡ ꯂꯩꯔꯤꯕꯁꯤꯗ ꯐꯥꯎꯗꯨꯅ ꯂꯥꯛꯄꯅ ꯃꯈꯣꯏꯅ ꯊꯣꯛꯈꯤꯕ ꯌꯥꯕ ꯂꯝꯕꯤ ꯊꯤꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯁꯥꯖꯨꯅ ꯇꯥꯏꯂꯔꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯦ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯐꯝꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯅꯔꯛꯂꯦ ꯑꯃꯗꯤ ꯅꯣꯡꯃꯩꯁꯤꯕꯨ ꯃꯨꯟꯅꯗꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯔꯛꯂꯦ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝ ꯀꯟꯅ ꯏꯟꯅꯔꯛꯄꯁꯤꯗ ꯕꯤꯜꯗꯤꯡ ꯑꯁꯤꯗꯒꯤ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ ꯇꯧꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯑꯣꯕꯤꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯑꯪꯀꯜ ꯁꯥꯖꯨ ꯑꯁꯤꯕꯨ ꯆꯤꯡꯅꯕ ꯐꯥꯎꯔꯦ ꯍꯥꯏꯕꯗꯤ ꯉꯁꯥꯏ ꯇꯥꯏꯂꯔꯅ ꯍꯥꯏꯈꯤꯕ ꯁꯥꯖꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯅꯪꯕꯨ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯅꯁꯨ ꯁꯥꯖꯨꯒꯤ ꯃꯊꯛꯇ ꯆꯤꯡꯅꯕ ꯐꯥꯎꯔꯝꯃꯤ ꯍꯧꯖꯤꯛ ꯇꯥꯏꯂꯔꯒ ꯁꯥꯖꯨꯒꯁꯤ ꯁꯣꯔꯣꯛ ꯑꯁꯤꯗ ꯇꯥꯗꯨꯅ ꯂꯩꯔꯦ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯑꯋꯥꯕ ꯐꯤꯕꯝꯗ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯧꯒꯠꯂꯛꯂꯒ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯑꯃꯨꯛ ꯐꯨꯅꯈ꯭ꯔꯦ ꯃꯈꯨꯠꯇ ꯊꯥꯡ ꯃꯆꯥ ꯑꯃ ꯄꯥꯏꯅꯗꯨꯅ ꯃꯐꯝꯁꯤꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯥꯏꯠ ꯇꯧꯅꯔꯦ ꯃꯈꯣꯏ ꯑꯅꯤꯁꯤꯗꯤ ꯇ꯭ꯔꯦꯟ ꯐꯖꯅ ꯇꯧꯔꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯃꯅ ꯑꯃꯗ ꯍꯦꯟꯖꯤꯟꯕ ꯉꯝꯅꯗꯦ ꯍꯧꯖꯤꯛ ꯇꯥꯏꯂꯔꯅ ꯁꯥꯖꯨꯕꯨ ꯀꯥꯎꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯊꯧꯔꯛꯂꯤꯕ ꯒꯥꯔꯤ ꯑꯃꯅ ꯇꯥꯏꯂꯔꯁꯤ ꯌꯥꯝꯅ ꯀꯟꯅ ꯊꯣꯝꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯈ꯭ꯔꯦ ꯁꯥꯖꯨ ꯑꯁꯤ ꯍꯧꯖꯤꯛ ꯑꯋꯥꯕ ꯐꯤꯕꯝꯗ ꯍꯧꯒꯠꯂꯛꯏ ꯃꯥꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯣꯡꯃꯩꯁꯤ ꯈꯨꯟꯖꯜꯂꯦ ꯃꯇꯨꯡꯗ ꯑꯣꯕꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯂꯝꯃꯤ ꯍꯧꯖꯤꯛ ꯑꯣꯕꯤ ꯑꯁꯤ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯈꯔꯅ ꯐꯥꯗꯨꯅ ꯄꯨꯔꯛꯂꯤ ꯁꯥꯖꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯃꯇꯨꯡꯗ ꯑꯣꯕꯤꯕꯨ ꯆꯤꯡꯈꯠꯇꯨꯅ ꯅꯪ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯏ ꯑꯗꯨꯕꯨ ꯑꯣꯕꯤꯅꯗꯤ ꯁꯥꯖꯨ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ ꯃꯔꯝꯗꯤ ꯃꯥꯁꯨ ꯂꯧꯇꯨꯅꯕ ꯌꯥꯎꯗꯨꯅ ꯃꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯣꯏ ꯅꯤꯡꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯥꯖꯨꯅ ꯑꯣꯕꯤꯒꯤ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯂꯥꯛꯂꯤꯉꯩ ꯈꯪꯍꯧꯗꯅ ꯌꯥꯡꯅ ꯊꯧꯖꯤꯜꯂꯛꯄ ꯇ꯭ꯔꯛ ꯑꯃꯅ ꯁꯥꯖꯨ ꯑꯁꯤ ꯊꯣꯝꯈꯤꯔꯝꯃꯤ ꯇ꯭ꯔꯛ ꯑꯁꯤ ꯇꯥꯏꯂꯔꯅ ꯊꯧꯔꯛꯄꯅꯤ ꯇꯥꯏꯂꯔꯅ ꯑꯣꯕꯤꯕꯨ ꯇ꯭ꯔꯛ ꯑꯁꯤꯗ ꯀꯥꯈꯠꯅꯕ ꯀꯧꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯨ ꯆꯦꯟꯁꯤꯟꯗꯨꯅ ꯇ꯭ꯔꯛ ꯑꯁꯤꯗ ꯌꯥꯎꯈ꯭ꯔꯦ ꯁꯥꯖꯨꯅ ꯁꯣꯛꯇꯨꯅ ꯇꯥꯍꯧꯕꯁꯤ ꯎꯕꯗ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯍꯧꯖꯤꯛ ꯇꯥꯏꯂꯔꯅ ꯇ꯭ꯔꯛ ꯑꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯔꯛꯂꯤ ꯃꯅꯤꯡꯗꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯨꯂꯤꯁ ꯐꯣꯔꯁꯀꯤ ꯒꯥꯔꯤꯁꯤꯡꯅ ꯇꯥꯗꯔꯛꯂꯤ ꯑꯣꯚꯔ ꯕ꯭ꯔꯤꯖ ꯑꯃꯒꯤ ꯃꯄꯥ ꯌꯧꯁꯤꯜꯂꯛꯄꯗ ꯇꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪ ꯁꯤ ꯆꯣꯡꯊꯧ ꯍꯥꯏꯕꯒ ꯆꯣꯡꯊꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯑꯣꯕꯤ ꯑꯁꯤ ꯒꯥꯔꯤ ꯑꯁꯤꯗꯒꯤ ꯆꯣꯡꯊꯍꯟꯈ꯭ꯔꯦ ꯃꯇꯨꯡꯗ ꯇꯥꯏꯂꯔꯁꯨ ꯒꯥꯔꯤ ꯑꯁꯤꯗꯒꯤ ꯆꯣꯡꯊꯔꯛꯂꯦ ꯗ꯭ꯔꯥꯏꯚꯔ ꯌꯥꯎꯗꯕ ꯒꯥꯔꯤꯁꯤꯅ ꯊꯣꯝꯒꯥꯏꯕꯗꯒꯤ ꯃꯐꯝꯁꯤꯗ ꯆꯥꯎꯅ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯂꯦ ꯃꯇꯥꯡꯁꯤꯗ ꯎꯠꯂꯤꯕ ꯁꯤꯟ ꯑꯁꯤ ꯌꯦꯡꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯤꯔ ꯑꯁꯤꯐ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯎꯠꯂꯛꯏ ꯇꯥꯏꯂꯔꯒꯤ ꯒꯥꯔꯤꯅ ꯄꯣꯛꯈꯥꯏꯗꯨꯅ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯄꯤꯔꯛꯏ ꯑꯗꯨꯕꯨ ꯑꯃꯤꯔ ꯑꯁꯤꯐꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯗ꯭ꯔꯤꯕ ꯐꯥꯎꯕ ꯊꯥꯖꯍꯩꯔꯣꯏ ꯍꯥꯏꯗꯨꯅ ꯏꯔꯥꯡ ꯊꯣꯛꯂꯤꯕ ꯃꯐꯝꯁꯤꯗ ꯃꯈꯣꯏꯁꯨ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯍꯧꯖꯤꯛ ꯇꯥꯏꯂꯔꯒ ꯑꯣꯕꯤꯒꯁꯤ ꯄꯨꯂꯤꯁꯅ ꯊꯤꯕ ꯐꯪꯂꯣꯏꯗꯕ ꯅꯥꯀꯜ ꯑꯃꯗ ꯆꯦꯟꯊꯣꯛꯍꯧꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯁꯥꯖꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯃꯨꯛ ꯎꯠꯂꯛꯂꯦ ꯇ꯭ꯔꯛꯅ ꯊꯣꯝꯕꯗꯨꯗ ꯃꯍꯥꯛ ꯁꯤꯍꯧꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯍꯛꯆꯥꯡꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯁꯣꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯁꯣꯛꯇꯨꯅ ꯂꯩꯔꯤꯕ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯑꯃꯗꯒꯤ ꯋꯥꯌꯔꯂꯦꯁ ꯁꯦꯠ ꯑꯃ ꯂꯧꯔꯕ ꯃꯇꯨꯡꯗ ꯃꯐꯝꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯏꯔꯥꯡ ꯊꯣꯛꯂꯤꯕ ꯃꯐꯝꯁꯤꯗ ꯑꯃꯤꯔ ꯑꯁꯤꯐ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯀꯣꯂꯣꯅꯦꯜ ꯔꯁꯤꯗꯀꯤꯁꯤ ꯌꯧꯁꯤꯜꯂꯛꯂꯦ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯤꯕ ꯃꯐꯝꯁꯤꯗ ꯑꯁꯤꯕ ꯍꯛꯆꯥꯡꯗꯤ ꯎꯕ ꯐꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯔꯁꯤꯗꯅ ꯐꯛꯂꯥꯡꯗ ꯏ ꯀꯌꯥ ꯇꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯇꯥꯏꯂꯔꯒ ꯑꯣꯕꯤꯒꯁꯤ ꯍꯤꯡꯂꯤ ꯍꯥꯏꯕ ꯈꯪꯈ꯭ꯔꯦ ꯍꯧꯖꯤꯛ ꯑꯃꯤꯔꯅ ꯇꯥꯏꯂꯔꯒꯤ ꯐꯣꯇꯣ ꯑꯃ ꯎꯠꯇꯨꯅ ꯍꯥꯏꯔꯛꯏ ꯅꯨꯄꯥ ꯑꯁꯤꯕꯨ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯊꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯣꯛꯂꯕ ꯇꯥꯏꯂꯔ ꯑꯃꯗꯤ ꯑꯣꯕꯤ ꯑꯁꯤ ꯐꯦꯛꯇꯔꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯐꯦꯛꯇꯔꯤ ꯑꯁꯤꯒꯤ ꯃꯤ ꯂꯩꯇꯕ ꯀꯥ ꯑꯃꯗ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯂꯒ ꯑꯍꯤꯡ ꯑꯁꯤ ꯂꯦꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯍꯧꯖꯤꯛ ꯇꯥꯏꯂꯔꯒꯤ ꯃꯁꯥꯁꯤ ꯌꯥꯝꯅ ꯇꯝꯊꯤꯅ ꯁꯣꯛꯂꯦ ꯃꯁꯥꯗ ꯆꯩꯅꯥꯈꯨꯜ ꯐꯥꯎꯗꯅꯕꯒꯤꯗꯃꯛꯇ ꯇꯥꯏꯂꯔꯅ ꯇꯦꯕ꯭ꯂꯦꯠ ꯀꯌꯥ ꯑꯃꯁꯨ ꯆꯥꯔꯤ ꯃꯥꯒꯤ ꯁꯣꯛꯂꯤꯕ ꯃꯐꯝꯁꯤꯗ ꯕꯦꯟꯗꯦꯖꯅꯆꯤꯡꯕ ꯌꯦꯠꯄꯗ ꯑꯣꯕꯤꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯝꯃꯤ ꯍꯧꯖꯤꯛ ꯅꯤꯀꯤꯅ ꯇꯥꯏꯂꯔꯗ ꯀꯣꯜ ꯇꯧꯔꯛꯂꯦ ꯃꯥꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯤꯕ ꯅꯥꯏꯇꯣꯝ ꯑꯣꯏꯕ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯡ ꯁꯥꯖꯨ ꯔꯥꯚ ꯀꯧꯕꯅꯤ ꯃꯍꯥꯛꯁꯤ ꯑꯥꯔꯃꯤꯒꯤ ꯁ꯭ꯄꯦꯁꯦꯜ ꯐꯣꯔꯁꯇ ꯌꯥꯎꯔꯝꯕꯗꯒꯤ ꯍꯧꯖꯤꯛꯅ ꯊꯕꯛꯇꯒꯤ ꯄꯣꯊꯥꯔꯕ ꯃꯤꯁꯛꯅꯤ ꯑꯣꯕꯤꯒꯤ ꯃꯄꯥꯒꯤ ꯍꯦꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯅꯝꯊꯥꯛ ꯇꯧꯔꯝꯂꯦ ꯑꯩꯈꯣꯏꯗ ꯄꯤꯒꯅꯤ ꯍꯥꯏꯔꯝꯕ ꯄꯩꯁꯥꯗꯨ ꯃꯈꯣꯏꯅ ꯀꯥꯞꯂꯛꯇ꯭ꯔꯦ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯄꯩꯁꯥꯗꯤ ꯊꯥꯔꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯊꯥꯔꯛꯀꯗꯕ ꯄꯩꯁꯥꯗꯨꯗꯤ ꯃꯈꯣꯏꯅ ꯊꯥꯔꯛꯈꯤꯗ꯭ꯔꯦ ꯃꯍꯥꯖꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯑꯩꯈꯣꯏꯕꯨ ꯃꯥꯒꯤ ꯊꯕꯛ ꯇꯧꯍꯜꯂꯕ ꯃꯇꯨꯡꯗ ꯄꯩꯁꯥꯗꯤ ꯄꯤꯅꯤꯡꯗꯗꯨꯅ ꯆꯦꯜꯂꯦ ꯍꯧꯖꯤꯛ ꯇꯥꯏꯂꯔꯅ ꯍꯪꯂꯛꯏ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯤꯡꯗꯨꯗꯤ ꯀꯝꯗꯧꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯅꯤꯀꯤꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯇꯥꯏꯂꯔꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ ꯍꯧꯖꯤꯛ ꯅꯤꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯁꯤꯇꯤ ꯑꯄꯨꯟꯕꯗ ꯂꯣꯛꯗꯥꯎꯟ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯅꯪ ꯍꯧꯖꯤꯛ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯂꯩꯔꯤꯀꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯇꯥꯏꯂꯔꯅꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅ ꯈꯨꯝꯈꯤ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯗꯨꯗꯤ ꯀꯝꯗꯧꯔꯤ ꯍꯥꯏꯗꯨꯅ ꯇꯥꯏꯂꯔꯅ ꯃꯍꯥꯛ ꯍꯧꯖꯤꯛ ꯑꯩꯒ ꯂꯣꯏꯅꯅ ꯂꯩꯔꯤ ꯃꯥꯁꯨ ꯀꯔꯤꯃꯠꯇ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯦ ꯍꯥꯏꯅ ꯈꯨꯝꯈꯤ ꯅꯤꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯁꯨꯜꯇꯥꯟꯅ ꯀꯃꯥꯜ ꯕ꯭ꯔꯤꯖ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯗꯨꯒꯤ ꯈꯨꯊꯥꯡꯗꯒꯤ ꯇꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯕ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯂꯩ ꯃꯗꯨꯗ ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃ ꯊꯥꯔꯛꯀꯦ ꯃꯗꯨ ꯐꯥꯎꯕ ꯊꯣꯛꯂꯛꯎ ꯍꯥꯏꯔꯛꯏ ꯇꯥꯏꯂꯔꯅ ꯃꯗꯨ ꯀꯌꯥꯝ ꯂꯥꯞꯄꯅꯣ ꯍꯪꯂꯛꯏ ꯅꯤꯛꯅ ꯍꯥꯏꯔꯛꯏ ꯀꯤꯂꯣꯃꯤꯇꯔ 4 ꯔꯣꯝꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯑꯣꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯗꯣꯛꯂꯝꯂꯣ ꯍꯥꯏꯔꯛꯂꯝꯃꯤ ꯅꯤꯛꯀꯤ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯇꯥꯏꯂꯔꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯧꯁꯥꯒꯨꯝ ꯃꯥꯒꯤ ꯃꯃꯤꯠꯇ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥꯒꯤ ꯁꯛꯇꯝ ꯎꯕꯗꯨ ꯑꯃꯨꯛꯀꯁꯨ ꯇꯧꯔꯛꯂꯤ ꯅꯤꯛꯅ ꯃꯥꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯦ ꯍꯧꯖꯤꯛ ꯇꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯃꯗꯤ ꯑꯩꯈꯣꯏꯒꯤ ꯗꯤꯜ ꯑꯗꯨꯗ ꯌꯥꯎꯈꯤꯗꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯅꯤꯛꯅ ꯑꯩꯈꯣꯏꯒꯤ ꯗꯤꯜ ꯑꯗꯨ ꯍꯧꯖꯤꯛ ꯀꯥꯏꯔꯦ ꯃꯈꯣꯏꯅ ꯊꯥꯔꯛꯀꯅꯤ ꯍꯥꯏꯕ ꯄꯩꯁꯥꯗꯨ ꯊꯥꯔꯛꯇ꯭ꯔꯕꯅꯤꯅ ꯑꯉꯥꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯊꯥꯗꯣꯛꯂꯝꯂꯣ ꯑꯗꯨꯕꯨ ꯇꯥꯏꯂꯔꯅ ꯑꯩꯗꯤ ꯑꯩꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯄꯩꯁꯥꯗꯨ ꯄꯥꯝꯃꯤ ꯍꯥꯏꯔꯝꯂꯒ ꯀꯣꯜ ꯑꯁꯤ ꯀꯛꯊꯠꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯤꯛꯁꯨ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯝꯃꯤ ꯍꯧꯖꯤक टाइलर से वा मचेत अमदा ngang dana ungdun leiram tanjas do obina hairi nangna ibu naitom thadoklamnaga chatlage hairibara nangna hujik phone da wari sanakibadu aina su tahore asumna hairak pasida टाइलर na hairi nangna igi inakta leiri makhaidi aina paisa phanggadori bani adu nangbu puraga sakhidori bani nangbu aina kaidung da thamlamno hairaklam masida obina hairi hairibasina di ayasina khoigi paisa phangpham oigadori ba packet aduni masida टाइलर na hoi adu makni hairi obina makha tarai aikoigi babana su aise magi damakta di karigumba potchei amagum khalli nongmu tamapam sa oibagi minusi da punba su phangkhide masigi टाइलर na munna khalaga hairi aina di adu makti khande nangna adumaina phattana su khangeno ibungo hairaklam
nakala madana saju hari bunu pa sisu phibam thina sokpaga loinana mana yarek na bagi damakta ka ama thiragli magi phibam asi uta ka sali bunu pa sisu kibda loire matungda mana kaasta changsilaklaga masana masab mingsel de yengjarami magi mana tona si sokpadagi pomkhatpaga loinana phibam thina paiduna leire masibu magi makhut mangna chum thoklami asumata wisda mahak chaina khon khang mangamda bhaibdu oire masigi matungda magi yumda le hori binu pi da call tawrami magi nupi ne sane yana pakana nang huji kamdori asoyenga amamta yaudi go haina hanglei sajuna hairi aina haikhi wafam singa du nang ningsingli bana tra haiduna karigumba aina pung tarani thoi phawgi manungda call tawrak ta batarabadi aina piramli ba paisa singa du puduna mafam mata sen thokhi ga dabani haibidi imung munung punu puraga mangkhi ga dabani haibu wafam sinang khangni ko haina hairaklam magi nupi ne sana so hairi hoi ai budi bahap tare tabu tabu nang huji kari so asoyengam yaudabra haina hanglei masida sajune yamna shokthaba khonjel da hairi ai huji kari su taude adubu khara diwai haiduna asumna hairak pasida magi nupi ne sasi mamitagi mapi ta aduna kablami ne sana hairi aina nang munungsi haiduna sajuna su aina sunang munungsi haina phongdoklami matungda masanu pa da phone si pina hairami pikli ba masanu pa ga saju go wari sanakre sajuna hairi nungti gi ayuk ngan na hugutuna mamagi mateng pangadabani haiduna adugu macanu pa da nang boina yama nungsi haina phongdoklami macanu pa gi khonjel tabada saju si mamitagi mapi ta aduna kablami nakala madana Tyler se mu lei hojik ning call tawrle aduga hairi bridge adugi nongpok thangba sarukta chalu nangi damakta helicopter thakhrabani haiduna masdagi tumduna leiriba obibo hodolaga makoi ani si bridge na leiriba mafam sta chatna ki dongta thorale makoi na gari mata kakhale aduga thauge haidun hek tawringi tanja sida kanaguma motor bike thauba kharana makoi de attack tawna bagi damakta siam satuna leiriba si Tyler na ure masdagi obi da hairi nang gari sidi kum thakro haiduna obi na yamna thuna gari sidi kum thakre aduga motor bike thawriba singsna nongmai kapsin baga loina makoi gari sidi attack tawrle Tyler su gari sidi ki chom thorle miyoi singasna gari si mamai leiduna amkasu attack tawna basangsilai Tyler na yochai masina duna gari sta palanbadagi makhoi yamna lapna hundoktuna tarami masdagi Tyler na makhoi singsta phuge hana sangsilakpa matamdadi yamna ngakpa thaudo mo uri madudi mafam sta makhoi da attack tawrmi basi pikli banu pam sang hak toiramne masi uda Tyler singak pada loikre Tyler di angang singbu yamna lungsi jabani aduna makhoi da khut thaning dabadagi nongmai si lawraga magazine lok thokla matungda lang thokhirami adubu nakal di yeng thokhi matamda makhut da matik charba khusu khulai sing pairaba nupa masa kangbu khara su sangsilakle makhoi gi leader oina puri basina ngasai mamang da su ukhraba Farhat hariba pakhang masa aduni mana Tyler tamna nongmai kapsilakle masdagi Tyler na angang singstigi nan thoktu chen khiba yana bagi damakta smoke bomb langsilaklami hoje gangster angang singisna maikhu kabana maram oiduna Tyler bu uba phangamde mastigi makhoin koiti thiragle lagliba nupa masa singsibu hatpamti hatpidana Tyler na makhoi bu phutarami mana angang singisde khut thaba pamde mastigi makhoi de gili thokna bu hona bani adubu angang singsti yama tamthiba minung silaitaba amadi mi hatpagi thamoi sen bangaktani makhoina pairi bu khulai singisna Tyler bu hat anaba yama kana honarpadagi Tyler su upai leitabadagi makhoi de khut thaduna phure Farhana thangama paiduna Tyler bu hat anaba yama kana honarami adubu Tyler na yamna hisingna mana tawrli be attack su ngak thoklami aduga Farhat pu phukiram asuma leiringi angang nupam sa aman nongmai namduna leikre asuma tawringi Farhat asuma khuta thangama paiduna thinna bagi damakta sangsilakle masdagi Tyler na yama thuna nongmai si thadokhiram aduga Farhat pu su phukre nongmai paran liba angang su makha da inthagre asuma leiringi mafam sta police ki helicopter paislaktuna laurai mafam si police na loina question khre nasana ikhoi da surrender tawjaro haina lauraklami masdagi Tyler ko obi gi si mafam sta hadoktuna yamna kana selaklami hojik makhoina senthorok matamda chena na mafam leitre masdagi amol kailang thokpam oiriba drain si manungta sangsilakle makhoina sangsilakle mafam si yamna mot paibadu oire namthirba manam masina maram oiduna Tyler amadi obi si lok yamna khurami masigi matungda makhoina mafam amda panduna leiraga nikta call torami Tyler na hairi gangster angang singna ikhoi de attack torle adugo police singna su ikhoi bu tanarle nikna hairi aina haidra nupa masa adu mafam adu da thadoklamlo ma yawu matamda nangonda problem kya ama tholgani masida Tyler na hairi madugi demakta ingon darkar laite hoji aina leiribasi yamna motpa mafam dani adugo mathaktana police na ikhoi bu koiti thiri na koina upay ma tawraga ikhoi bu lokthok taba yaro hairi aigi imanaba gas par adu dhaka da leibani aduna mangonda call tawraga ibu lobu lakna na ba hai ko hairami adubu nikna hairi nang tawribu khongthang adu aran bani aina hari wafam si illu hairi adubu nikna hari wafam si Tyler na taba ko bu leitre man hanjin hanjin hairi aigi imanaba gas par da call taw magi thawai do aina kanbi khibani aduna aigi awaba tarama tam sumana kanbi pham thoi haiduna hanjin hanjin haiduna leire matungda call si kakthakre hojik Tyler ga obi ga si mamanaba gas par na lakpa ngaiduna leire Obina Tyler dumuni yengduna harai nangi mingasi Tyler hairibasi chumlabra haidun masida Tyler na hoi mani haid komi Obina harai aigi mingdi obi ni haidun masida Tyler na ibani punbasi yaman nungaire harai hojik Gasper haribu nu pasi ulale magasi Tyler gi mamana bani hojik mana gari thawraktuna mamana ba Tyler bu lawruna bagi damakta lagni Tyler na lotun leiriba drainage gi manak sangsilaktuna makhum hangdole matungda Tyler ga obi ga si drainage gi manungda gi tholakle aduga Gasper gi gari ta kakhathire matungda Gasper na magi yumda pudun lagle hojikti Tyler ga obi ga si gyantana Gasper gi yumda pothaduna leire hojik Gasper ga Tyler ga si yu thaktu wari watai sanari Tyler na harai nang na ibu kanbi bagi damakta thagachari haidun masida Gasper na mamangda nang na ibu kanbi khriba aduni ai nang si nangi mateng pangli basidi matik chawa na te harai
ताइलर हारे अखोन हुजिक लेरिबसि कदाइदनो हाइदन गैस्परना सिटी सेंट्रल दगी साउलम थंग माइ केदेनी आइना निकसु वारी साना खरबनी नंगसे हुजिक सिटी स्टगी थोक पाइबसि फरक तागनी सिटी स्टी तुरेल न कोइसिलग लाइबनी तुरेल सिंगी मथक थारिबा थोंग सिंग सिदा हुजिक पुलिस सिंग सेक्शन ngak सेंदुन लाइख्रे अदुना नंग सिटी स्टगी थोकी बाइबसि पाक ngam loi अदुना नुमित खरनी दि नंग मफमसदे लाइरो इरांग सिना इंथरब मतुंगदा मफमसदगी थोकिनबा तौसि हाइबा वाफमसि फोंदोकलमी अदुंग द गैस्परना साना थंगबा पोचै खर पुथरले मांग हाइरै लेरिबा सा थक सिंग से आइगी नुपिना थोंगबनी हाउत्रबसु साउनु को हाइदन फागी तौदन नोंगिनारमी मतुंग द गैस्परना नखोइ नुवाइना पोथा होरो हाइरम लगा मफमसदगी थोखरे मथंगी सिंदना अमीर असिब हारिब नुपा असिगी कैसिनो बार असिउ लई मफमसदा फरहाट हारिब पाखंग सा असि लागली मागी मखुट असिदा थीन सोकपगी फिबम उई अमीर असिब हारिब नुपा असि नुपी मयाम अमगा पुंदुना असा थक क्या सादुना लेरी मखोइगी मी मसंगसिलक्तुना अककप खुसा अमा अमीर असिब तो उहलमी मफमसदा लेरमनिब नुपी सिंगसि लोइन थादोखरे अमीर असिबना फरहाट कौशलमी अदु घंगलई नंग तौरिबसि करिनो हाइदन फराना हाइरई मदुदा पीरिबा अककप खुर अदु आइगिनी मदु आइना सारद गिप ओना पीजबनी मसिगी मरमदी सारना नहांदगी थिरकलिब नुपा अदु ngasi आइगा थेंगनरे अदु आइना माबु फाबा ngमहौद्रे मा आइ खुतगी नानथोक्तुना चेनखरे मदुगी थबक अदु तौबा ngमदबगी दमकता आइना इसागी खुद असे कक्तुना गिप ओना सारगी मफमदा पीबनी हाइरई आइना माबु हेक फंगद्रि फावबा थीगनी करिगुम्बा आइना माबु फाबा हेक ngमहौदबा मिकुप खुदिंगी आइगी खुदसा मम कक्तुना सारगी मफमदा गिप ओना पीगनी आइना माबु हात पाइबसे आइगी लेंद्रबा पांदमनी हाना फोंदोगलमी मसदगी अमीर असिबना हुगलक्तुना हाइरई नंगदी अंगांगनी मागा पानबा ngमहैरोय नंगी थोगलिबा ई सिंगदु नपथोक हाइदुना फी अंगो पीबिरकले अदुग मांगना मखाताना हाइरई आइना नंगोंदा हाइगदबा हाइबबो नंगी खुदसा सिंग अदु अमता कक्पे यारोय मदुगी खुदसा सिंगदु थमु अदुगा माबु फाबा ngमननबा यामना कन होनाउ मसिगा लोइनना आइगी थमोय पेलनबा होनगदबनी नंगना करिगुम खुदसा सिंगदु कक्खिबा तारबदी मतौ करना आइगी थबक सिंग नंगा तौबा ngमगनी असुमना हाइरपा वासि ताबदा फरहाट की थमोयदा थौनातना पिक थनख्रे अमदी टाइलर बो हाननबगी दमकता मागी थमोयदा चपमिंग लेपख्रे नाकलमदना टाइलरना असा थकर पुरक्तुना ओबीगी मनाक थंबिरमी हौजी ओबीना टाइलर हाइन कौरई अदुग मखातारई करिगुम नंग ngasi सि सिरम तारबदी मदु आइगी असोइबो ओइगनी हाइदुना मसिदा टाइलरना हाइरई मदु नंगी असोइबो नते आइना सिबा तारबसु मदु आइगी असोइबो ओइगदबनी हाइरई ओबीना हाइरई नंगसी येंगबता टाइलर मानदे हाइदुना अदु रबदी करि मानबनो हाइदुना टाइलर नांगई ओबीना हाइरई नंगसी ब्रेड माली हाइदुना मखाताना ओबीना हंगलई नंगसी महौसादगी हौना मतौसुमना थौना फदुना अदुम लाखलबरा हाइदुना टाइलरना हाइरई आइदी थौना फबनते मदुगी ओन्ना तेनबनी मिकी थीनी पांगदबनी हाइरलमी मसिदा ओबीना नंगना मयामगी थवाई कनबिरिबसिदी टाइलरना हाइरई थवाई कनबद नते मियोय क्यामसु आइन हालिबनी हाइरई ओबीना मखा तारई आइगी बाबादसु मियोय क्याम हातपा मिसंगनी आइगा मागसि डिनर तौबगे हेक पुनबा मतमदा आइना खंगी माना कनागुम्बमगी मपा हातोकलुरगा लाकपनी हाइबसि आइगी थमोइदि सिंगनै अदुगुम्बा सिंगदु खंगलकपदा आइगी थमोइसिदा याम नुंगाइतबा फाउई ओबीना मखा तारई नंगी फैमिली लेतबरा हाइदुन टाइलरना हाइरई आइगी नुपी अमा लै मसिदा ओबीना मादि कदाइदा लेख्रे हाइना हंगी टाइलरना हाइरई कुइरे आइना माबु उखिदबा मासु कदाइदा लेख्रबनो हाइबा खंगदे हाइरई ओबीना मखा ताना हंगलै आंगांगदि लेतबरा हाइदुन टाइलरना इचानुपा अमा लै हाइन खुमी ओबीना हाइरई मादि कदाइदा लेख्रे हाइदुन मसिदगी टाइलर असि खोंजेल निक्तुना हाइरई सही खरी ममांगदा महक सीख्रे ओबीना करी तौबदगी सिबनो हंगलै टाइलरना हाइरई लिम्फोमा हाइबा कैंसर मखल अदुन नाबदगी सिखिबनी महक सही क्या सुख्रबनो हाइदुन ओबीना हंगलै हौजिकती टाइलर की ममितगी मपि तारले अदुग महंगना हाइरई सही तरुक सुख्रे हाइदुन महंगना सिबा मतमदुदा आइदी युमदा लैते नंग कदाइदा लैरुबनो हाइदुन ओबीना मुहंगलै टाइलरना हाइरई अफगानिस्तान की कंधार हाइबा मफम अदुदा आइगी मिशन नमगी दमकता चटखिबनी ओबीना हाइरई नंगबु मखोइना कौखिबरा हाइदुन अदुबु टाइलरना मखोइना कौखिबा नते आई इसाना वॉलंटरी ओइना चटखिबनी मतांगस्ता फिल्म येंलिबा खोइना सु वाफम मखंगले मदुदी टाइलर सि लाइरबु मचा अमनी मागी इमुंग मुनुंग चालाइना बा अमदी मचाबु लाइंग नबगी दमकता पैसा दरकार लैरकपदगी मार्शनरी अमा ओइना हाइबदी खुनेकी पैसा पीदुना सिनबा लानमी अमा ओइना मिशन क्यादा चंखिबनी माना सुमना चलिङै मागी मचाना सिबा मतमदुदा महकती युमदा लैखिदे हाइबदु मतांगस्ता फिल्म येंलिबा खोइना सु भाब तारे हौजिक टाइलरना मखाताना हाइरई अइना नंगोंदा हाइखिदरा आइदी थौना फबा नते मिसेल ओइबा पांगदबा मिसकमनी हौजिक ओबीना हाइरई नंगसे इसिंगदि इराकपा कौबा लैते हाइबदी इसिंग मनुंगदा कुइना सोर थिंगलगा लैबा ngami हाइबसि चुमरा हाइना मसिदा टाइलरना नंगदि कदाइदगी पाउसि ताइ हाइदुन हंगै ओबीना हाइरई आइगी स्कूलगी लाइरिक अमदा नंगी मरमदा थेंगनखिबनी हाइरई मसिदगी टाइलरना मंगक नोमदुना चुम्मी हाइना फोंदोलमी असुमना मखोय अनिसि पुनसिगी ओइना अवानुंगागी वारी सिंग सानरबा मतुंगदा टाइलर सि मफमस्तिग हौगतुना थोखरे हौजिक टाइलरना पोथादुना लैरिङै मागी ममानबा गैस परसे अमुक लागलै हौजिक नोंगालमदाइगी मतमनि मखोय अनिसि ड्रिंक थंगमिनादुना नुंगाइना फागी क्यासु तौनदुना वारी सानरमि असुमना वारी सानरकपा मतमदा गैस परना टेबल द थिनबदगी मखोल हौना थोलै मसिदा टाइलरना हाइरई अंगांगदु मथक्ता तुमहुरिबनी नंगी मखोल असिना अंगांगतु तुमबा काइबा तारे हाइरई हौजिक गैस परना हाइरई नखोयदा तारिबा दशासि अंगकपनी अदुगा आइना हाइनिंगलिबदी नंगना पुरकलिबा अंगांगसि करिसु कानद्रबा सिबा हक्सांग मुकुम ओइरबा मिसकमनी अमीर असिब हारिबा नुपादुना महकपु लेमना कैदोंदा थारोय नंगना लाक कन्नबु होनरबसु महक हिंगनबा ngamloi नंगना मुक्तंग मुन्ना खंदुना येंगु करिगुम्बा अंगांग असिबु नंगना मयुमदा थिलंबा तारबसु मागी मपादुदी हौजिक जेलदा लैरिबनी अदुना अमीर असिबना माबु हातोकपा सोइदना ngamखिगनी माबु कन्ननबगी पामै अमता लैते हाइरई हेन फगदबा वाफमदु आई हाइगे
तारिबा दशास्तिगी माबु कनबिगे हरगदी हौजिक खुदे इस दमागी मनाक्ता संगसिलगा मागी मकोक्ता नोंगै मरुम न कापसिलगा हातो अदोरबदी मागी अवाब पोलुम सिंग सिसु कोकचरगनी करिगुम गैंगस्टर न फंखिबा तारबदी महाक पुया मथीना ओट नैरगा हाटबिगनी अहानबदा मागी नाकोंग सिंग चपथत खुशाना सिंग लोइना कक्थत पिरनी अदुमना तवगदबई सरुपदी नंगना हालहौबना हेन फगनी हाबो वाफम सि पोंगदोरई मस्तगी टाइलर की थमोइ साउनिंग फौरई अदुग मांगना नोफेत तौना हारई नंग यु यामना ngaura माले हाइदन गैस्पर न हारई आइना हारिबसदी माबो अवाबसदगी कोखनबगी दमकता हाइबनी मस्तगी टाइलर सि मफमसदि हौतुन सटके दौरी गैस्पर न हारई अंगांग सिगी ममल कयानो खंगलबरा मस्त टाइलर ना महाक से अंगांग नुपा मसा मनी हाइदन गैस्पर न साउन हारई महाक से ड्रग लॉर्ड डॉन नमगी मचानी अंगांग सिगी मथक $10 million की प्राइस थमलिबनी पंथदन टाइलर न हारई आइना हारिबसि नंग यु यामना ngaura माले हाइदन गैस्पर न हौगलक्तुना हारई नंग सि पैसाना नेकपा लानमी मनत्रा अदोरबदी करिगी नसागी न थौ तौद्रिबनो पैसाना लैबा लानमी म ओइदुना सुसाइड मिशन क्या दा संगसिन बसि आइदि पामद्रे अदुना अमुक्ता दा पैसा मयाम म फंगलगा नुंगाइना लैबा पुनसि दु पामे हारई टाइलर न हारई नंग आइगी मतेंग पांगबी नबगी दमक्ता मफमसदा पुरकलिबा नत्रा हाइदुना गैस्पर न आइना तौरिबा थबक सि नंगी मतेंग पांगलिबनी $10 million सि फंगलबदी अखोइ नुंगाइना लैरोइद्रा पुंग खरगी मनुंग दा नंगबो आइना बॉर्डर लालगा पुबीगे अदुगा नंगी फुरी खाउदसु पैसाना पिकथना यावहनबीगे अंगांग सिबु थुना हातोकिबा तारबदी मागी अवा पोलुमसु ओइररोय मसदिगी हेना फब ऑप्शन दे अमता लैरोय हारई मस्तगी टाइलर की थमोइदा करिगुम सिंगनबम फावरे महांग पंथदन हारई नंगना अतोप मियोसिंग कॉल तौदुनु पाउसि पिखरबरा हाइले मस्तगी ममानब गैस्पर साउन हारई नंगना मसिगी दमक्ता करिगी वारिबनो नंगदी कयामु फब मी ओइदुना नंगी नखुत्ता मी कयाम सिखरबनी अदुगा हौजिकना करिगी दमक्ता फब सारिबनो हाइरलमी मस्तगी पंथदन टाइलर न मांगोंदा खुत्थादुन फुखरे हौजिक गैस्पर साउदुन हारई नंगना इंगोंदा खुत्थारबा हाइदना टाइलर न हारई नंगना तौरिबा थबक इस्ते अतुकी मतिक फत्तबनी हाइदना मस्त गैस्पर न मरुइना फत्रिबा थबकती नंगी मतेंग पांगी बसिनी आइना नंगी मतेंग पांगी हाइबसि मखोइना खंखिबा तारबदी आई करि ओइगनी आइगी नुपीगा आइगसि मफमस नुंगाइन लेजरिबनी नंगी मतेंग पांगी हाइबा पाउसि मखोइना ताकि मतमदा आई पुनसि सिपुंगलोइ लोइगदोरिबनी अमीर असिफ हारिबा नुपासि आइगिसु इमानबनी इबानी वाफम म यानखरबनी माना पामलिबा अंगांगसिमु मांगोंदा फंगनबा अदुगा नंगबुसु मफमसदगी थादोखिबगा लोइनाना अखोइ अनिना पैसा मयाम म फंगौरगा इना खुननबगी वाफम अदु हाइनादुना लोइखरबनी मसिदा नंगना यानिंद्रिबसि करिगिनो हाइरबनी टाइलर साउन हारई नंग हुसि पामलिबसि करिनो नुपा मसा आसिबो आइना नोंगैना कापतुना हाटपसिरा नंगना पामलिबसि हारई मस्तगी गैस्पर न हारई नते नते नंगना अंगांगसिबो हाटकदम नते मदुगी थबक अदुदि आइना तौगे नंगना करिमता वागनो हाइदुना महाक नोंगै सतोरले मस्तगी टाइलर न तपथना हारई नंग अदुमना तौगनु हाइदुना गैस्पर न हारई ममांगदा नंगना आइगी थवाइसि कनबिखिबनी मदुगी लमन ओइना ngasiदी आइना नंगबु अमु कनबिगदोरिबनी हारई अदुना आइगी लंबी सि थादो हाइदुना सटके तौई मस्तगी टाइलर न सोंसिन्दुना मांगोंदा अटैक तौखरे अदुगा पाइरिबु नोंगैसिबु मुन्नबु होनरले मखोय अनिसि मफमसते याम तमथिन फुनरले मखोय अनि मगसि फजन ट्रेन तौरबो मिसंगाक्तनी अदुबु टाइलर दि मसासि शोक्तुन लेरिबनी मखुन नामसु याददुन लेरिबनी मरमसना गैस्पर न माबु लाक्सबा हेली हौजि गैस्पर न टाइलर की मंगसम चपतुन लेखरे मस्तगी टाइलर न मसांगा थोक्सनबगी दमक्ता खुजाइन म माइद थाजिलमी अदुबु गैस्पर न टाइलर बु फुखिरमी मस्तगी महक लै माइद तारे हौजि गैस्पर न हारई नंगना अनम कलैबा करिगिनो आइना हारि वाफम सि नंगिसु आइगिसु फनबगी दमक्तनी अदुना आइगी लंबी सि थादो हारई अदुबु टाइलर न अमुकसु सेंसलक्तुन अटैक तौरले गैस्पर न माबु लंखतुन लै माइद थादरमी अदुगा ममाइदा हंजिन हंजिन थिलमी मतुंगदा तुमलबा पोसक मसि नदुना टाइलर बु हाट के तौरले अदुबु नाकलदा ओबी सि नोंगै म पाइदुन थौरले मसि उबदगी गैस्पर न खुद थादुन लेरमलि बसि तोले हौजि गैस्पर न हौगलक्तुन ओबी बु थेमना भोनरले तौसिनरम लगा मागे नोंगै सि लौगे हने सेंसलक मतमददी ओबी न नोंगै कापथरपदगी मागे थवाक्ता पाने असुमना नोंगै मरु अनि कापसिनख्रे मसदगी गैस्पर असि तुमिना सोफादा फमथख्रे ओबी मसादी यामना पाखत पाइबदु ओइख्रे टाइलर सु याम ngakna hogolale hojik गैस्पर असि सोफादा फमदुना सिरमदागी सोर चाउन चाउन होंदुना लेख्रे टाइलर न संगसिलक्तुना ओबी न पाइरबु नोंगै सि बुतपना लौरमी अदुबु ओबी दी मसासि शोक चत्ख्रे मागी मखुनबंगना मी हाटपसिदा मसादा अंगक पाइबदु ओइख्रे हojik गैस्पर न सोर चाउन चाउन होंदुना लेरमलबु मतुंगदा मफमसिदा महक सिरे टाइलर सु फमदुना येंगबना तनु पाइ लेरमदे हौजी ओबीसी ममितगी मपि तादुन कपली अदुगा हाइरई आई युमदा चटपा पामी हाइदुना टाइलर दु कोनसिनदुन कपतुन लेख्रे टाइलर न हाइरई अखोय नि पुल्लगा युमदा सोइदन चलगदबनी मसि आइगी वासकनि हाइदुना ओबी बु थेमजिन बिरमि नाकलमदना सजु हारिबु नुपासिसु यामना मथा साना फमदुन लेरि माना सुमा लेरिङै कोल अमा लाले मसिबु ओक्तुन येंगलु मतमददी टाइलर न कोल तौरपो ओइरमले मागना हाइरई अंगांग दो हौजिक सु टेक तकाइदना आइगी नाक्ता लेरि माबु पुथोकपा यानबगी दमक्ता नंगना आइगी मतेंग पांगबिउ हाइरई मथंगी सिंदना ओबीगा टाइलर कसी गाड़ी मत फमदुना सजु लाकपा ngaidun लेरि अदुगा नाकलमदा हौजिक सजु सि थोलले माबु उबदा वारी साननबगी दमक्ता टाइलर सि गाड़ी दगी थोलले मतुंगदा गाड़ी सिगी मनिंगदगी बेग अमु पुथोरले अदुगा सजुगी ममांगदा पुरक्तुन थादरे बेग इस देवरम लिबसि नोंगै ngaktani टाइलर न हाइरई आइगी अपाम हाइबबु अंगांग सिना टेक तकाइदन सचिबा नंगना अंगांग सि मयुमदा पुबिख्रो मदुदगी हेनबा आइगी अपाम मत लेते हाना फंगदोला साजुना हाइरई नंगना असुमना वाखल होंगलिबसि करिगिनो हाइना हंगई टाइलर न हाइरई मसि आइगी अपाम मनी टाइलर की वाफम सिंग सि तारुबदगी साजुना हाइरई आइसु उपाय मत लेतबदगी तौबनी करिगुंबा ओबी बो इन कनबा ngamdaba tarabadi aigi imung manungbu magi mapana soidana hatchigani masdagi obi bu su kanba ngamnaba amadi aigi imung manung su hingba ngamnaba gi damakta ino honakibani maramaduna na khoida nam thakra tawkhre madugi damakta ngakpiu haijaralami matangasta film yengli bai khoina wafam khangle टाइलर
ꯇꯥꯏꯂꯔꯒꯤ ꯀꯥꯡꯕꯨꯗ ꯄꯩꯁꯥ ꯑꯅꯤꯔꯛ ꯊꯣꯛꯅ ꯀꯥꯞꯀꯗꯕꯅꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤꯗꯤ ꯀꯥꯞꯈ꯭ꯔꯒ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛꯀꯤꯅ ꯀꯥꯞꯇꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯗ ꯄꯤꯔꯝꯂꯤꯕ ꯄꯩꯁꯥꯁꯤꯡ ꯑꯗꯨꯗꯤ OBꯒꯤ ꯃꯄꯥꯅ ꯄꯤꯔꯛꯈꯤꯕ ꯄꯩꯁꯥ ꯅꯠꯇꯦ ꯃꯗꯨꯗ ꯄꯨꯊꯣꯛꯂꯤꯕ ꯄꯩꯁꯥꯗꯨ ꯁꯥꯖꯨꯒꯤ ꯑꯣꯏꯅ ꯂꯩꯖꯕ ꯄꯩꯁꯥꯁꯤꯡꯅꯤ ꯀꯔꯤꯒꯨꯝꯕ OBꯕꯨ ꯀꯟꯗꯕ ꯇꯥꯔꯕꯁꯨ ꯃꯥꯒꯤ ꯃꯄꯥꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯅ ꯍꯥꯠꯈꯤꯒꯅꯤ ꯑꯗꯨꯒ ꯀꯟꯅꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯗꯨꯒꯤꯗꯃꯛꯇ ꯄꯩꯁꯥ ꯆꯪꯒꯅꯤ ꯃꯥꯅ ꯅꯍꯥꯟꯗꯒꯤ ꯇꯥꯟꯖꯔꯛꯂꯤꯕ ꯄꯩꯁꯥ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯂꯣꯏꯕ ꯇꯥꯔꯦ ꯈꯟꯕꯗꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯄꯩꯁꯥ ꯊꯤꯔꯕ ꯃꯇꯨꯡꯗ OBꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯒꯦꯡꯁꯇꯔꯁꯤꯡ ꯑꯁꯤꯗꯒꯤ ꯂꯧꯊꯣꯔꯛꯄꯒꯤ ꯊꯕꯛ ꯑꯁꯤꯅ ꯇꯥꯏꯂꯔꯕꯨ ꯇꯧꯍꯟꯕꯅꯤ ꯇꯥꯏꯂꯔꯅ OBꯕꯨ ꯂꯧꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯁꯥꯖꯨꯅ ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤ OB ꯑꯁꯤꯕꯨ ꯑꯃꯨꯛ ꯃꯨꯟꯗꯨꯅ ꯄꯨꯈ꯭ꯔꯒ ꯃꯌꯨꯝꯗ ꯄꯨꯈꯤꯕ ꯉꯝꯕ ꯇꯥꯔꯕꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯍꯤꯡꯂꯒꯅꯤ ꯑꯗꯨꯒ ꯄꯩꯁꯥ ꯇꯪꯈꯥꯏ ꯑꯃꯁꯨ ꯁꯦꯞ ꯇꯧꯕ ꯉꯝꯂꯒꯅꯤ ꯃꯁꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯇꯥꯏꯂꯔꯒꯤ ꯀꯥꯡꯕꯨꯗ ꯅꯝꯊꯥꯛ ꯇꯧꯈꯤꯕꯅꯤ ꯇꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯁꯨꯜꯇꯥꯅ ꯀꯃꯥꯜ ꯕ꯭ꯔꯤꯖ ꯍꯥꯏꯕꯗꯨꯒꯤ ꯋꯥꯡꯃꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯒꯅꯤ ꯅꯪꯒꯤ ꯍꯥꯏꯕꯨ ꯑꯉꯥꯡ ꯑꯁꯤ ꯄꯨꯗꯨꯅ ꯕ꯭ꯔꯤꯖ ꯑꯗꯨ ꯂꯥꯟꯊꯣꯛꯀꯗꯕꯅꯤ ꯇꯧꯕꯇꯕꯨ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯩꯒꯤ ꯊꯣꯛꯄ ꯎꯄꯥꯏ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯑꯗꯨ ꯅꯥꯊꯩꯍꯟꯅꯕ ꯍꯣꯠꯅꯍꯟꯒꯦ ꯑꯩꯅ ꯑꯗꯨꯃ ꯇꯧꯔꯤꯉꯩ ꯅꯪꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯂꯥꯟꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯁꯤꯟꯅꯔꯝꯃꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯁꯥꯖꯨꯅꯁꯨ ꯌꯥꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯇꯥꯏꯂꯔꯅ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯊꯣꯡ ꯐꯛꯀꯥꯏꯔꯕ ꯃꯇꯨꯡꯗ ꯀꯥ ꯑꯃꯗ ꯆꯪꯈꯤꯅꯕ ꯇꯧꯔꯛꯏ ꯃꯇꯥꯡꯁꯤꯗ OBꯅ ꯃꯥꯕꯨ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯇꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯑꯅꯤ ꯁꯣꯏꯗꯅ ꯃꯇꯨꯡꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯥꯖꯨꯒ OBꯒꯅ ꯅꯥꯀꯜ ꯑꯃꯗ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯑꯆꯠ ꯑꯋꯣꯛꯁꯤꯡꯁꯤꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯆꯦꯛ ꯇꯧꯕꯒꯤ ꯁꯛꯇꯝꯁꯨ ꯎꯠꯂꯛꯏ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇꯅ ꯇꯥꯏꯂꯔꯅ ꯃꯇꯤꯛ ꯆꯥꯔꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯥꯗꯅ OBꯒ ꯁꯥꯖꯨꯒꯁꯤ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯆꯪꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯃꯈꯣꯏꯅ ꯌꯦꯡꯅꯗꯨꯅ ꯏꯪꯒꯤꯠꯁꯨ ꯇꯧꯅꯔꯝꯃꯤ ꯁꯥꯖꯨꯅ OBꯗ ꯍꯪꯉꯤ ꯅꯪ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯊꯝꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ OBꯅꯁꯨ ꯊꯥꯖꯩ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯥꯔꯃꯤꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯆꯦꯛ ꯇꯧꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯊꯛꯇꯒꯤ ꯇꯥꯏꯂꯔꯅ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯅꯣꯡꯃꯩ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒꯤ ꯃꯊꯛꯇ ꯇꯥꯏꯂꯔꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯃꯐꯝꯁꯤꯗ ꯁꯤꯔꯦ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯗꯨꯅ ꯁꯥꯖꯨꯅ ꯒꯥꯔꯤ ꯑꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯇꯥꯏꯂꯔꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡ ꯊꯣꯝꯖꯤꯜꯂꯛꯄ ꯂꯦꯞꯇꯦ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯁꯨ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯂꯥꯟꯃꯤ ꯑꯃꯅ ꯆꯥꯎꯔꯕ ꯔꯣꯀꯦꯠ ꯂꯣꯟꯆꯔ ꯑꯁꯤ ꯀꯥꯞꯁꯤꯜꯂꯛꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯇꯥꯏꯂꯔꯅ ꯃꯐꯝꯁꯤꯗꯒꯤ ꯆꯣꯡꯊꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯀꯥ ꯑꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯄꯣꯛꯈꯥꯏꯔꯦ ꯑꯗꯨꯕꯨ ꯇꯥꯏꯂꯔꯗꯤ ꯁꯣꯛꯍꯧꯗ꯭ꯔꯦ ꯀꯥ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯅꯥꯀꯜ ꯑꯃꯗꯅ ꯁꯥꯖꯨꯒ OBꯒꯁꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯝꯕꯤ ꯆꯠꯐꯝ ꯂꯩꯇ꯭ꯔꯦ ꯃꯈꯣꯏꯅ ꯆꯠꯂꯤꯕ ꯂꯝꯕꯤꯁꯤꯗ ꯑꯥꯔꯃꯤꯅ ꯂꯣꯏꯅ ꯊꯤꯡꯖꯤꯟꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯈꯣꯡꯅ ꯆꯠꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ OBꯅ ꯇꯨꯄꯤ ꯑꯃ ꯎꯞꯂꯒ ꯃꯃꯥꯏꯁꯤ ꯅꯣꯟꯊꯔꯞ ꯇꯧꯅ ꯆꯠꯂꯤ ꯑꯗꯨꯒ ꯁꯥꯖꯨꯅꯁꯨ ꯐꯤ ꯑꯃ ꯌꯦꯠꯁꯤꯟꯗꯨꯅ ꯃꯁꯛ ꯈꯪꯗꯅꯕꯒꯤꯗꯃꯛꯇ ꯃꯥꯏꯁꯤ ꯅꯣꯟꯊꯗꯨꯅ ꯆꯠꯂꯤ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯤꯔ ꯑꯁꯤꯐꯀ ꯀꯣꯂꯣꯅꯦꯜ ꯔꯁꯤꯗꯀꯅ ꯋꯥꯡꯂꯕ ꯕꯤꯜꯗꯤꯡ ꯑꯃꯗꯒꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡꯁꯤꯡ ꯑꯁꯤꯕꯨ ꯕꯥꯏꯅꯣꯀꯨꯂꯔ ꯁꯤꯖꯤꯟꯅꯗꯨꯅ ꯌꯦꯡꯉꯤ ꯇꯥꯏꯂꯔꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯅꯤꯛꯀꯤ ꯀꯥꯡꯕꯨꯁꯨ ꯃꯇꯤꯛ ꯆꯥꯔꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯄꯨꯗꯨꯅ ꯇꯥꯏꯂꯔꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯅꯕꯒꯤꯗꯃꯛꯇ ꯒꯥꯔꯤꯁꯤ ꯌꯥꯡꯅ ꯊꯧꯖꯤꯜꯂꯛꯂꯤ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯕ꯭ꯔꯤꯖꯀꯤ ꯅꯥꯀꯜ ꯅꯥꯝꯃꯗ ꯂꯩꯗꯨꯅ ꯇꯥꯏꯂꯔꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯒꯗꯧꯔꯤꯕꯅꯤ ꯍꯧꯖꯤꯛ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯤꯡ ꯑꯁꯤ ꯆꯦꯛ ꯇꯧꯗꯨꯅ ꯆꯠꯍꯜꯂꯝꯃꯤ OBꯒ ꯁꯥꯖꯨꯒꯁꯨ ꯃꯤꯆꯝ ꯁꯥꯗꯨꯅ ꯃꯈꯣꯏꯒꯤ ꯃꯔꯛ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯈꯣꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯁꯤꯗꯒꯤ ꯎꯆꯤꯟ-ꯅꯥꯆꯤꯟꯅ ꯅꯥꯟꯊꯣꯛꯄ ꯉꯝꯂꯦ ꯇꯧꯕꯇꯕꯨ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯍꯥꯏꯐꯦꯠ ꯆꯤꯡꯅꯕ ꯐꯥꯎꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯦꯞꯅꯅꯕ ꯀꯧꯔꯛꯂꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯇꯥꯔꯕꯁꯨ ꯇꯥꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯑꯗꯨꯝ ꯆꯠꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯇꯥꯟꯅꯔꯛꯂꯦ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯦꯞꯇꯕ ꯌꯥꯗꯕꯗꯒꯤ ꯂꯦꯞꯂꯦ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯎꯞꯂꯤꯕ ꯇꯨꯄꯤꯗꯨ ꯂꯧꯊꯣꯛꯎ ꯅꯁꯛ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ OBꯅ ꯇꯨꯄꯤ ꯑꯁꯤ ꯂꯧꯊꯣꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯥꯔꯃꯤ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅꯁꯨ ꯈꯪꯂꯦ ꯃꯈꯣꯏꯅ ꯊꯤꯔꯛꯂꯤꯕ ꯑꯉꯥꯡ ꯑꯗꯨ ꯃꯐꯝꯁꯤꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯁꯠꯇꯣꯛꯇꯨꯅ ꯀꯥꯞꯀꯦ ꯇꯧꯏ ꯄꯟꯊꯗꯅ ꯁꯥꯖꯨꯅ ꯅꯣꯡꯃꯩ ꯄꯨꯊꯣꯔꯛꯇꯨꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯑꯥꯔꯃꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯐꯝꯁꯤꯗꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯣꯝꯁꯤꯜꯂꯛꯂꯦ ꯁꯥꯖꯨꯅ OBꯕꯨ ꯃꯐꯝꯁꯤꯗ ꯂꯩꯔꯝꯃꯨ ꯍꯥꯏꯅ ꯁꯤꯟꯅꯔꯝꯂꯒ ꯑꯥꯔꯃꯤꯁꯤꯡ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯅ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯃꯥꯡꯗ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯃꯐꯝꯁꯤꯗ ꯆꯥꯎꯔꯕ ꯂꯥꯟꯖꯥꯎ ꯑꯃ ꯑꯣꯏꯔꯦ ꯒ꯭ꯔꯦꯅꯦꯗꯁꯤꯡ ꯂꯪꯁꯤꯟꯗꯨꯅ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯁꯨ ꯃꯍꯥꯛꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯤꯔ ꯑꯁꯤꯐꯅ ꯀꯣꯂꯣꯅꯦꯜ ꯔꯁꯤꯗꯇ ꯑꯍꯦꯟꯕ ꯂꯥꯟꯃꯤ ꯊꯥꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅꯁꯨ ꯑꯍꯦꯟꯕ ꯂꯥꯟꯃꯤ ꯊꯥꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ ꯍꯧꯖꯤꯛ ꯇꯥꯏꯂꯔꯅꯁꯨ ꯕꯤꯜꯗꯤꯡ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯁꯣꯔꯣꯛꯇ ꯂꯩꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯕ ꯍꯧꯈ꯭ꯔꯦ ꯃꯍꯥꯛꯅꯁꯨ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤꯁꯤꯡ ꯍꯥꯠꯇꯣꯛꯂꯝꯃꯤ ꯍꯧꯖꯤꯛ ꯅꯣꯡꯊꯛꯇꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯁꯤꯡ ꯍꯦꯂꯤꯀꯣꯞꯇꯔꯅ ꯄꯨꯔꯛꯂꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯊꯣꯡ ꯑꯁꯤ ꯂꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯥꯖꯨꯅ OBꯕꯨ ꯐꯨꯗꯨꯅ ꯆꯦꯜꯂꯛꯂꯤ ꯍꯧꯖꯤꯛ ꯁꯥꯖꯨꯅꯁꯨ ꯍꯦꯂꯤꯀꯣꯞꯇꯔꯁꯤꯡ ꯄꯥꯏꯁꯤꯜꯂꯛꯂꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ OBꯕꯨ ꯕꯁ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯣꯠꯍꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤꯗ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯍꯦꯂꯤꯀꯣꯞꯇꯔꯗ ꯇꯣꯡꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗꯤ ꯃꯦꯁꯤꯟ ꯒꯟ ꯄꯥꯏꯕꯅꯤ ꯃꯈꯣꯏꯒꯤ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯕ ꯅꯣꯡꯃꯩꯁꯤꯅ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯁꯥꯖꯨ ꯑꯁꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯖꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯝꯃꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯅꯤꯛꯀꯤ ꯀꯥꯡꯕꯨꯁꯨ ꯃꯐꯝꯁꯤ ꯌꯧꯁꯤꯜꯂꯛꯂꯦ ꯂꯩꯔꯝꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ ꯑꯦꯇꯦꯛ ꯇꯧꯁꯤꯟꯗꯨꯅ ꯑꯥꯔꯃꯤ ꯀꯌꯥ ꯑꯃꯁꯨ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯇꯥꯏꯂꯔꯁꯨ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯍꯥꯠꯇꯣꯛꯇꯨꯅ ꯊꯣꯡ ꯑꯁꯤ ꯂꯥꯟꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯄ ꯂꯦꯞꯇꯦ ꯍꯧꯖꯤꯛ ꯍꯦꯂꯤꯀꯣꯞꯇꯔꯗ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯂꯩꯃꯥꯏꯗ ꯂꯣꯏꯅ ꯀꯨꯝꯊꯔꯛꯂꯦ ꯍꯧꯖꯤꯛ ꯁꯥꯖꯨ ꯑꯁꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯍꯥꯛꯅ ꯋꯥꯌꯔꯂꯦꯁ ꯁꯦꯠꯀꯤ ꯃꯇꯦꯡꯅ ꯇꯥꯏꯂꯔꯕꯨ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯀꯧꯔꯛꯂꯝꯃꯤ ꯇꯥꯏꯂꯔꯅꯁꯨ ꯍꯥꯏꯔꯛꯏ ꯑꯩ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯇꯥꯏꯂꯔꯅ ꯍꯦꯛ ꯍꯧꯒꯠꯂꯛꯄꯒ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯃꯦꯁꯤꯟ ꯒꯟ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯄꯥꯛꯊꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯆꯦꯟꯈꯤꯔꯝꯃꯤ ꯍꯧꯖꯤꯛ ꯅꯤꯛꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯕ ꯔꯣꯀꯦꯠ ꯂꯣꯟꯆꯔꯒꯤ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤꯗ ꯀꯥꯞꯁꯤꯜꯂꯝꯃꯤ ꯃꯁꯤꯗꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤ ꯀꯥꯏꯗꯨꯅ ꯊꯣꯡ ꯑꯁꯤꯗ ꯌꯩꯁꯤꯟꯗꯨꯅ ꯄꯣꯛꯈꯥꯏꯔꯦ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯑꯃꯤꯔ ꯑꯁꯤꯐ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯕꯥꯏꯅꯣꯀꯨꯂꯔ ꯁꯤꯖꯤꯟꯅꯗꯨꯅ ꯂꯣꯏꯅ ꯌꯦꯡꯂꯤꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛ ꯇꯥꯏꯂꯔꯅ ꯃꯍꯥꯛꯄꯨ ꯇꯥꯟꯅꯔꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯦꯁꯤꯟ ꯒꯟ ꯄꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯒ꯭ꯔꯦꯅꯦꯗ ꯍꯥꯞꯆꯤꯟꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯂꯣꯏꯅ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ
ꯅꯥꯀꯜ ꯁꯥꯖꯨꯅꯁꯨ ꯃꯥꯒ ꯃꯥꯌꯣꯛꯅꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯂꯥꯂꯣꯡ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯍꯧꯖꯤꯛ ꯇꯥꯏꯂꯔꯅ ꯁꯥꯖꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯅꯤ ꯄꯥꯎ ꯐꯥꯎꯅꯔꯝꯃꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯅꯤꯛꯅꯁꯨ ꯃꯈꯣꯏꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯀꯧꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯍꯦꯂꯤꯀꯣꯞꯇꯔꯁꯨ ꯃꯐꯝꯁꯤꯗ ꯄꯥꯏꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯇꯥꯏꯂꯔꯅ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯍꯥꯠꯇꯣꯛꯄꯒ ꯂꯣꯏꯅꯅ ꯁꯥꯖꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯁꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯣꯕꯤꯁꯤ ꯕꯁ ꯃꯅꯨꯡꯗ ꯄꯥꯛꯊꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥꯅ ꯂꯩꯔꯤꯕꯁꯤꯒꯤ ꯃꯅꯥꯛꯇ ꯂꯥꯟꯃꯤꯁꯤꯡ ꯆꯪꯁꯤꯜꯂꯛꯂꯦ ꯃꯁꯤ ꯎꯕꯗꯒꯤ ꯃꯍꯥꯛ ꯕꯁ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯂꯣꯟꯅ ꯊꯣꯔꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯤ ꯁꯥꯖꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒ ꯂꯥꯟꯊꯦꯡꯅꯔꯛꯄꯗ ꯃꯥꯒꯤ ꯃꯁꯥꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯁꯣꯛꯂꯦ ꯃꯥꯒꯤ ꯂꯩꯖꯕꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒ ꯂꯥꯟꯊꯦꯡꯅꯔꯤ ꯑꯣꯕꯤꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯂꯥꯟꯃꯤꯁꯤꯡ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯁꯥꯖꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯊꯥꯡ ꯁꯨꯔꯤ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯠꯈꯤꯔꯝꯃꯤ ꯃꯇꯨꯡꯗ ꯂꯥꯟꯃꯤꯁꯤꯒꯤ ꯅꯣꯡꯃꯩꯁꯤ ꯃꯥꯅ ꯂꯧꯗꯨꯅ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯕꯒ ꯈꯪꯍꯧꯗꯅ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄꯗꯒꯤ ꯃꯥꯒꯤ ꯃꯀꯣꯛꯇ ꯄꯥꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯥꯖꯨ ꯑꯁꯤ ꯑꯉꯛꯄ ꯃꯑꯣꯡꯗ ꯃꯐꯝꯁꯤꯗ ꯁꯤꯔꯦ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯀꯥꯞꯂꯛꯂꯤꯕꯁꯤ ꯀꯣꯂꯣꯅꯦꯜ ꯔꯁꯤꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯔꯒ ꯁ꯭ꯅꯦꯄꯔ ꯁꯤꯖꯤꯟꯅꯔꯒ ꯀꯥꯞꯂꯛꯄ ꯑꯣꯏꯔꯝꯂꯦ ꯃꯁꯤ ꯎꯕꯗ ꯑꯃꯤꯔ ꯑꯁꯤꯐ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯑꯣꯕꯤꯕꯨ ꯂꯧꯔꯅꯕꯒꯤꯗꯃꯛꯇ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤ ꯄꯥꯏꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯀꯣꯂꯣꯅꯦꯜ ꯔꯁꯤꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯁ꯭ꯅꯦꯄꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯆꯥꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯍꯥꯛꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤꯗ ꯀꯥꯞꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯍꯧꯖꯤꯛ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤ ꯂꯩꯃꯥꯏꯗ ꯇꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯔꯁꯤꯗꯅ ꯀꯥꯞꯂꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤꯒꯤ ꯄꯥꯏꯂꯣꯠꯇ ꯄꯥꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯅꯤꯁꯨꯕ ꯄꯥꯏꯂꯣꯠ ꯑꯁꯤꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤ ꯂꯩꯃꯥꯏꯗ ꯇꯥꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯅꯤꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯀꯣꯂꯣꯅꯦꯜ ꯔꯁꯤꯗꯅ ꯁ꯭ꯅꯦꯄꯔ ꯁꯤꯖꯤꯟꯅꯗꯨꯅ ꯊꯣꯝꯊꯕ ꯍꯧꯈ꯭ꯔꯦ ꯃꯁꯤ ꯎꯕꯗ ꯅꯤꯛ ꯑꯁꯤꯁꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯥꯅ ꯈꯪꯂꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁ꯭ꯅꯦꯄꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯔꯦ ꯍꯥꯏꯕꯁꯤ ꯅꯥꯀꯜ ꯑꯃꯗꯅ ꯇꯥꯏꯂꯔ ꯑꯁꯤꯁꯨ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯃꯇꯥꯡ ꯑꯁꯤꯒꯤ ꯁꯤꯟ ꯑꯁꯤꯅꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯧꯕ ꯁꯔꯨꯛꯇ ꯎꯠꯈꯤꯕꯗꯨ ꯃꯉꯣꯟꯗꯁꯨ ꯀꯣꯂꯣꯅꯦꯜ ꯔꯁꯤꯗꯅ ꯁ꯭ꯅꯦꯄꯔ ꯑꯁꯤꯅ ꯀꯥꯞꯅꯅꯕꯒꯤꯗꯃꯛꯇ ꯑꯦꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯅꯤꯛꯅꯁꯨ ꯁ꯭ꯅꯦꯄꯔ ꯄꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯀꯗꯥꯏꯗ ꯂꯩꯔꯒ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯄꯥꯛꯊꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ ꯇꯥꯏꯂꯔꯅ ꯂꯩꯔꯝꯂꯤꯕ ꯂꯥꯟꯃꯤꯁꯤꯡꯁꯤꯗ ꯑꯦꯇꯦꯛ ꯇꯧꯁꯤꯟꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯍꯥꯠꯂꯦ ꯑꯣꯕꯤꯁꯨ ꯊꯣꯡ ꯑꯁꯤꯒꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯧꯅꯕꯒꯤꯗꯃꯛꯇ ꯆꯦꯜꯂꯛꯂꯤ ꯑꯗꯨꯕꯨ ꯂꯥꯞꯅ ꯑꯥꯔꯃꯤꯁꯤꯡ ꯂꯩꯕ ꯎꯕꯗꯒꯤ ꯃꯍꯥꯛꯁꯨ ꯀꯥꯔ ꯃꯈꯥꯗ ꯄꯥꯛꯊꯗꯨꯅ ꯂꯣꯠꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯇꯥꯏꯂꯔꯁꯨ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯁꯥꯖꯨꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯑꯗꯨꯒ ꯀꯣꯂꯣꯅꯦꯜ ꯔꯁꯤꯗꯅ ꯇꯥꯏꯂꯔꯗ ꯀꯥꯞꯅꯕꯒꯤꯗꯃꯛꯇ ꯑꯦꯝ ꯂꯧꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯗꯤ ꯇꯥꯏꯂꯔꯅꯗꯤ ꯈꯪꯖꯕ ꯅꯠꯇꯦ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯥꯟꯃꯤ ꯈꯔꯒꯁꯨ ꯃꯥꯌꯣꯛꯅꯔꯦ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯇꯥꯏꯂꯔꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯃꯥꯅ ꯑꯁꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯀꯣꯂꯣꯅꯦꯜ ꯔꯁꯤꯗꯅ ꯃꯉꯣꯟꯗ ꯀꯥꯞꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯐꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯀꯥꯞꯊꯣꯔꯛꯄ ꯅꯣꯡꯃꯩ ꯃꯔꯨꯅ ꯇꯥꯏꯂꯔꯒꯤ ꯁꯒꯟꯗ ꯄꯥꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯇꯥꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯅꯤꯛꯅꯁꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥꯅ ꯑꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝꯗ ꯀꯣꯂꯣꯅꯦꯜ ꯔꯁꯤꯗꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤ ꯎꯊꯣꯛꯈ꯭ꯔꯦ ꯍꯧꯖꯤꯛ ꯇꯥꯏꯂꯔ ꯑꯁꯤ ꯆꯠꯄ ꯉꯝꯗꯕꯗꯒꯤ ꯎꯞꯁꯤꯠꯅ ꯁꯤꯠꯇꯨꯅ ꯆꯠꯂꯝꯃꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥ ꯑꯁꯤꯗ ꯀꯣꯂꯣꯅꯦꯜ ꯔꯁꯤꯗꯅ ꯃꯉꯣꯟꯗ ꯅꯣꯡꯃꯩꯅ ꯀꯥꯞꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯑꯁꯨꯝꯅ ꯀꯥꯞꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯉꯩ ꯅꯤꯛꯅ ꯃꯨꯟꯅ ꯑꯦꯝ ꯂꯧꯔꯕ ꯃꯇꯨꯡꯗ ꯀꯥꯞꯂꯛꯄ ꯃꯔꯨꯅ ꯀꯣꯂꯣꯅꯦꯜ ꯔꯁꯤꯗꯀꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯆꯞ ꯆꯥꯅ ꯄꯥꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛ ꯃꯐꯝꯁꯤꯗ ꯁꯤꯔꯦ ꯍꯧꯖꯤꯛ ꯇꯥꯏꯂꯔ ꯑꯁꯤ ꯂꯦꯡꯉꯝ ꯁꯥꯉꯝꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯍꯥꯛꯅ ꯋꯥꯅ ꯅꯣꯡꯃꯩꯒꯤ ꯃꯦꯒꯖꯤꯟ ꯍꯥꯞꯆꯤꯜꯂꯝꯃꯤ ꯃꯥꯒꯤ ꯃꯆꯤꯟꯗꯒꯤ ꯏ ꯀꯌꯥ ꯑꯃꯁꯨ ꯍꯩꯊꯔꯛꯂꯦ ꯍꯧꯖꯤꯛ ꯅꯍꯥꯟꯗꯒꯤ ꯃꯥꯅ ꯍꯦꯛ ꯎꯗꯨꯅ ꯂꯩꯕ ꯚꯤꯖꯟ ꯑꯗꯨ ꯑꯃꯨꯛꯀꯁꯨ ꯎꯔꯛꯂꯦ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯑꯃꯨꯛꯀꯁꯨ ꯎꯔꯛꯂꯦ ꯃꯥꯅ ꯁꯨꯝꯅ ꯂꯩꯔꯤꯉꯩ ꯑꯣꯕꯤꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯞꯂꯔꯦ ꯍꯧꯖꯤꯛ ꯇꯥꯏꯂꯔꯅ ꯌꯥꯝꯅ ꯋꯥꯅ ꯍꯥꯏꯔꯛꯏ ꯑꯥꯗ ꯂꯥꯛꯂꯤꯕ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤ ꯎꯔꯦꯗꯅ ꯅꯪꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯁꯤꯟꯗꯨꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯑꯣꯕꯤꯅ ꯍꯥꯏꯔꯛꯏ ꯑꯩ ꯅꯪꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯅꯥꯀꯜ ꯑꯃꯗꯅ ꯃꯈꯣꯏꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤ ꯂꯩꯃꯥꯏꯗ ꯈꯥꯝꯈ꯭ꯔꯦ ꯍꯧꯖꯤꯛ ꯇꯥꯏꯂꯔꯅ ꯍꯥꯏꯔꯛꯏ ꯅꯪ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯑꯣꯕꯤꯅꯗꯤ ꯃꯗꯨ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯀꯞꯇꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯇꯥꯏꯂꯔꯅ ꯍꯦꯟꯅ ꯉꯪꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯑꯣꯕꯤꯁꯤ ꯍꯧꯒꯠꯇꯨꯅ ꯍꯦꯂꯤꯀꯣꯞꯇꯔꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯂꯦ ꯃꯥ ꯍꯦꯛ ꯆꯦꯟꯈꯤꯕꯒ ꯇꯥꯏꯂꯔ ꯑꯁꯤ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯑꯣꯕꯤꯕꯨ ꯇꯥꯟꯅꯔꯛꯀꯗꯧꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯝꯃꯤ ꯑꯣꯕꯤꯅ ꯑꯁꯨꯝ ꯆꯦꯜꯂꯛꯄꯅ ꯅꯤꯛꯀꯤ ꯀꯥꯡꯕꯨꯒ ꯊꯦꯡꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯇꯥꯏꯂꯔꯅ ꯂꯦꯡꯉꯝ ꯁꯥꯉꯝꯗꯕ ꯃꯁꯥꯒ ꯂꯣꯏꯅꯅ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒ ꯅꯣꯡꯃꯩ ꯀꯥꯞꯊꯅꯔꯝꯃꯤ ꯃꯥꯒꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯅꯤꯛꯁꯨ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯋꯥꯔꯕꯁꯨ ꯋꯥꯅ ꯇꯥꯏꯂꯔꯅ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯒ ꯃꯥꯌꯣꯛꯅꯗꯨꯅ ꯃꯈꯣꯏꯕꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯃꯐꯝꯁꯤꯗ ꯂꯥꯟꯃꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯃꯍꯥꯛꯅ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯗꯒꯤ ꯃꯃꯥꯏ ꯂꯩꯗꯨꯅ ꯃꯍꯥꯛ ꯃꯐꯝꯁꯤꯗꯒꯤ ꯊꯣꯔꯛꯂꯦ ꯃꯥꯅ ꯑꯁꯨꯝꯅ ꯊꯣꯛꯂꯛꯄꯁꯤ ꯎꯕꯗ ꯅꯤꯛꯁꯨ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯒ ꯂꯥꯞꯅ ꯂꯩꯔꯤꯕ ꯑꯣꯕꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯍꯧꯖꯤꯛ ꯇꯥꯏꯂꯔꯅ ꯂꯦꯡꯉꯝ ꯁꯥꯉꯝꯗꯅ ꯊꯣꯛꯂꯛꯂꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯈꯪꯍꯧꯗꯅ ꯃꯅꯤꯡꯂꯣꯝꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄꯗꯒꯤ ꯃꯥꯒꯤ ꯃꯈꯧꯔꯤꯗ ꯄꯥꯟꯈ꯭ꯔꯦ ꯃꯉꯣꯟꯗ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯀꯥꯞꯂꯛꯂꯤꯕꯁꯤ ꯉꯁꯥꯏꯗꯒꯤ ꯃꯥꯕꯨ ꯑꯃꯨꯛꯇꯪ ꯍꯥꯠꯂꯕꯗꯤ ꯍꯥꯏꯗꯨꯅ ꯂꯥꯏꯁꯣꯟ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯐꯔꯍꯥꯗ ꯍꯥꯏꯔꯤꯕ ꯄꯥꯈꯪ ꯃꯆꯥ ꯑꯁꯤꯅꯅꯤ ꯅꯤꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯔꯍꯥꯗꯇ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯐꯔꯍꯥꯗꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯇꯥꯏꯂꯔꯁꯦ ꯌꯥꯝꯅ ꯑꯋꯥꯕꯒꯤ ꯃꯁꯛ ꯑꯣꯏꯔꯦ ꯃꯍꯥꯛ ꯆꯠꯄ ꯉꯝꯗꯅ ꯂꯩꯃꯥꯏꯗ ꯇꯨꯗꯨꯅ ꯂꯩꯔꯦ ꯃꯥꯒꯤ ꯃꯇꯧ ꯑꯁꯤ ꯎꯕꯗꯒꯤ ꯑꯣꯕꯤꯁꯨ ꯐꯥꯅꯕ ꯌꯥꯗꯅ ꯆꯦꯟꯁꯤꯜꯂꯛꯂꯦ ꯇꯥꯏꯂꯔꯅ ꯋꯥꯅ ꯍꯣꯠꯅꯗꯨꯅ ꯊꯣꯡꯒꯤ ꯃꯄꯥꯟꯁꯤ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯣꯕꯤꯁꯨ ꯇꯥꯏꯂꯔꯒꯤ ꯃꯅꯥꯛ ꯌꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯅꯤꯛꯅ ꯑꯣꯕꯤꯕꯨ ꯐꯥꯈ꯭ꯔꯦ ꯅꯤꯛꯅꯁꯨ ꯃꯊꯃꯣꯏ ꯆꯥꯛꯅ ꯇꯥꯏꯂꯔꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯏꯂꯔꯅ ꯍꯧꯖꯤꯛ ꯃꯈꯣꯏꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯃꯥꯒꯤ ꯃꯃꯤꯠꯇ ꯄꯤꯛꯂꯤꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤ ꯎꯔꯛꯂꯦ ꯑꯁꯨꯝꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯅꯤꯡꯁꯤꯡꯂꯝꯂꯕ ꯃꯇꯨꯡꯗ ꯊꯣꯡ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯏꯁꯤꯡ ꯑꯁꯤꯗ ꯇꯥꯈ꯭ꯔꯦ ꯃꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯇꯞꯅ ꯇꯞꯅ ꯄꯥꯏꯊꯔꯛꯄꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯠꯂꯤ ꯍꯧꯖꯤꯛ ꯑꯣꯕꯤ ꯑꯃꯗꯤ ꯅꯤꯛ ꯑꯁꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯂꯝꯃꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤꯗ ꯀꯥꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯐꯝꯁꯤꯗꯒꯤ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯈꯣꯏꯅ ꯑꯣꯕꯤꯕꯨꯗꯤ ꯀꯟꯕ ꯉꯝꯖꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯁꯤ ꯑꯃꯤꯔ ꯑꯁꯤꯐ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯍꯦꯂꯤꯀꯣꯞꯇꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗꯅ ꯑꯕꯤ ꯑꯁꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯀꯞꯇꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯅꯤꯛꯁꯨ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯐꯔꯍꯥꯗ ꯍꯥꯏꯔꯤꯕ ꯄꯥꯈꯪ ꯃꯆꯥ ꯑꯁꯤꯅ ꯇꯥꯏꯂꯔꯒꯤ ꯍꯛꯆꯥꯡꯅ ꯏꯁꯤꯡꯗ ꯇꯥꯈꯤꯕꯗꯨ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯣꯌꯦꯡ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃꯠꯇ ꯇꯥꯎꯈꯠꯇꯨꯅ ꯂꯩꯇꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯁꯤ ꯊꯥ 9ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯎꯠꯂꯛꯂꯦ ꯑꯣꯕꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯥꯒꯤ ꯁ꯭ꯀꯨꯜꯗ ꯂꯥꯛꯂꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯗꯨꯅ ꯍꯩꯅꯤꯡ ꯁꯤꯡꯅꯤꯡꯕ ꯑꯃꯠꯇ ꯐꯥꯎꯗꯦ ꯅꯥꯀꯜ ꯑꯃꯗꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯙꯥꯀꯥꯗ ꯂꯩꯔꯤꯕ ꯑꯃꯤꯔ ꯑꯁꯤꯐ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯑꯃꯨꯛ ꯎꯠꯂꯛꯏ ꯃꯥꯒꯤ ꯊꯕꯛ ꯑꯗꯨ ꯃꯥꯏꯊꯤꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤ
ꯍꯧꯖꯤꯛ ꯑꯣꯕꯤꯅ ꯁ꯭ꯀꯨꯜꯒꯤ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯂꯩꯔꯤꯕ ꯑꯁꯤꯗ ꯆꯣꯡꯊꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩ ꯅꯥꯀꯜ ꯑꯃꯗꯅ ꯑꯃꯤꯔ ꯑꯁꯤꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯀ꯭ꯂꯕ ꯑꯃꯒꯤ ꯋꯥꯁꯔꯨꯝꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯔꯤ ꯃꯥꯅ ꯃꯐꯝꯁꯤꯗ ꯂꯩꯔꯤꯉꯩ ꯅꯤꯛ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯄꯟꯊꯗꯅ ꯅꯣꯡꯃꯩ ꯑꯃ ꯁꯠꯇꯣꯔꯛꯂꯒ ꯑꯃꯤꯔ ꯑꯁꯤꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯥꯞꯇꯅ ꯍꯥꯠꯇꯣꯛꯂꯝꯃꯤ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯃꯍꯥꯛ ꯁꯤꯗꯨꯅ ꯇꯥꯍꯧꯔꯦ ꯑꯗꯨꯒ ꯅꯤꯛꯁꯨ ꯊꯧꯁꯥꯗꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯅꯥꯀꯜ ꯑꯃꯗꯅ ꯑꯣꯕꯤꯅ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯑꯁꯤꯗ ꯆꯣꯡꯊꯔꯒ ꯇꯥꯏꯂꯔꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯍꯦꯛ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨ ꯃꯥꯁꯨ ꯃꯐꯝꯁꯤꯗ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯃꯥꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯃꯦꯗꯤꯇꯦꯁꯟ ꯇꯧꯔꯝꯂꯕ ꯃꯇꯨꯡꯗ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯅꯥꯀꯜꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒꯤ ꯁꯛꯇꯝ ꯑꯁꯤ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯗ ꯎꯍꯜꯂꯤ ꯇꯧꯕꯇꯕꯨ ꯃꯐꯝꯁꯤꯗ ꯎꯠꯂꯤꯕ ꯁꯛꯇꯝ ꯑꯁꯤ ꯃꯌꯦꯛ ꯁꯦꯡꯍꯟꯗꯦ ꯑꯗꯨꯕꯨ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯈꯪꯕꯗꯤ ꯃꯐꯝꯁꯤꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯇꯥꯏꯂꯔꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅꯁꯨ ꯈꯪꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯈꯤ ꯇꯧꯕꯇꯕꯨ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯍꯪꯍꯧꯔꯤꯕ ꯋꯥꯍꯪ ꯑꯁꯤ ꯇꯥꯏꯂꯔꯁꯤ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕꯔꯥ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕꯔꯥ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯋꯥꯔꯤꯒꯤ ꯃꯇꯨꯡꯏꯟꯅ ꯍꯥꯏꯕꯗꯤ ꯐꯤꯂꯝꯒꯤ ꯊꯤꯑꯣꯔꯤꯒꯤ ꯃꯇꯨꯡꯏꯟꯅ ꯇꯥꯏꯂꯔꯁꯤ ꯍꯧꯖꯤꯛꯁꯨ ꯁꯤꯗ꯭ꯔꯤ ꯉꯁꯥꯏ ꯃꯥꯅ ꯁꯣꯛꯂꯒ ꯏꯁꯤꯡꯗ ꯇꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯏꯁꯤꯡꯗ ꯇꯥꯎꯈꯠꯂꯛꯇꯦ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯇꯥꯏꯂꯔ ꯑꯁꯤꯗꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯀꯨꯏꯅ ꯁꯣꯔ ꯊꯤꯡꯗꯨꯅ ꯂꯩꯕ ꯉꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨꯅ ꯃꯍꯥꯛ ꯁꯤꯔꯝꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯃꯌꯥꯝ ꯑꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯒꯤ ꯄꯥꯔꯠ 2 ꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯊꯣꯛꯂꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯖꯩ ꯀꯔꯤꯒꯨꯝꯕ ꯄꯥꯔꯠ 2 ꯑꯗꯨꯅ ꯍꯦꯛ ꯂꯥꯛꯂꯕ ꯃꯇꯝꯗ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯁꯣꯏꯗꯅ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯒꯤ ꯚꯤꯗꯤꯑꯣ ꯄꯨꯖꯔꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯖꯔꯤ ꯃꯇꯧ ꯑꯁꯨꯝꯅ ꯐꯖꯔꯕ ꯐꯤꯂꯝ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯦ ꯉꯁꯤꯒꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ ꯑꯩꯅ ꯍꯥꯏꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯁꯤꯊꯧꯕ ꯌꯥꯎꯕ ꯃꯇꯝꯗ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ ꯚꯤꯗꯤꯑꯣꯕꯨ ꯂꯥꯏꯛ ꯇꯧꯕꯁꯨ ꯀꯥꯎꯕꯤꯒꯅꯨ ꯃꯇꯧ ꯑꯁꯨꯝꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯃꯨꯚꯤꯁꯤꯡꯒꯤ ꯃꯅꯤꯄꯨꯔꯤꯗ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯇꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯨꯚꯤ ꯁ꯭ꯇꯣꯔꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯃꯁꯤꯒ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯟꯖꯤꯠ ꯁꯔꯃꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ